Hi everyone, my name is Thokchom Surmangol Singh. Alright, ngasi koina mainly focus oina kai dawduno hai matamda aina mayam gi damakta yam amazing oiba 7 days challenge sam khak poreba. Sidai sa wa ba yorkani nungai ba yorkani sigi challenge se lor matung deidi som ANOUBA version nama tholani. Sidai sida mayamna scam dawnariba adagi thainagi lamjingba adu adana kadar torpa mayamda amta changaroi. Paisa niyom chumna isagi humang mamanna tanaba lambi numit tarenida aigi blueprint ama ai pijageba. Aduga si pijadrigi mamangda nahan aina imoinu numita mayamda haijagibado gold card na adugi mathogda tarik amadagi adu yam ti sina drobne do aduna mayam ai huzik screen share tawjarage mayam ready da lebiro. Okay, sida yengbiro ko mayam. It's a 7 days challenge in the history of Manipur. Never ever before in the history of Manipur has someone with zero technology. Yam hainedana. Aidi computer skill like te. Aidi like yam tamjarude. Naha MBA oigera, PhD oigera, graduate loigera, engineering loigera, sigi skill di suang khangam maroi. Ai chok thok na haige. Aduga sida aina darkar oiba aigi satra da aina pamjab se kaino ham tamda nahak laptop amdi leibiro mobile am leibiro internet am leibiro aduga artificial intelligence sim leibiro nanain haijabado nangi hek nakanda nangi namanaba like haiba ma phamala seba ngasi ko bunu michidagi free da sulai paid version da sulai ado hujikti hawrakpanina free hana sinoba hengwai hairkanda pesa thi si ko adi $19 $20 leidana ngamdredana ngamdabe thaba ainum takani aduwa khoina sigi program tawse karigino hamatamda manipur imalabak sigine akhoina akhoigi community sidagi akhoin history ma create tawm seba mayamna hujik numit mangani da pesa tanba kunthani da pesa tam sida pangdadana ba adagi plus ichan iche yamba ino mayamamda mapandagi lakpa mi mayamna अखोई माइंडसेट से चेंज तौर नेटवर्क मार्केटिंग खरा है बोम पोखाई अदगी इंटरेस्ट चाबी चाबी मैम तौबदो सी तमबदगी नोई नोई माइंडसेट एंटरप्रेन्योर बिजनेस ओनर्स नसाना तमजरीबा लाइरिक को अदु सिनरगा इसागी हुमाममन पैसा तानसेब क्लीन दने स्ट्रेट फॉरवर्ड तने अदुगा सी तमब मतुंगदा कना कना अखोइना सेव तौनी हा मतमदा स्पेशली youths huji hogula iba naha myama ko naha haibadi below 50 years ki makhada leijaba 60 years yorogadi ai takjade number 1 si ma seng nai jage ko kayino ha matamda hakchang na sondaraba matam mit no silaktaba matam sidai sida interest yawdo sa khara wagani hodi naha ne matam leiri miyoy bagi punsi je chahi chamadi hinge na haib ko som som gi punsi de ai hujik chahi 34 ko aina hinge hinga bada hujik chahi 60 70 years 80 ga ai thajade hujiki matam sigi diabetes pu laina oro cancer bu oro adigi liver cirrhosis bu oro laina makhan makhan lakpe ai aduna aina hinghogodoba punsi lemhoriba punsi jidi aigi manipur da hogolaiba hamyam sida aigisu message aigisu mission mi lak ama khatang aina ngamjaba ai semam ge tawbani yo adugi mission dane aina tholaise sidai sida ai YouTube ta influencer oige YouTube ta yi pasa tange no adugumba aingonda kem leite aina mapan lamda US ta UK da New Zealand da Australia da Canada da mayam duga adi employee masen ko ai virtual da tawminar po mayam adudagi aina digital marketing je sinaraga moigi company da revenue tanbiram medan hujikti aigi iramdam jigi aigi youths mayam je sangolak taragadi noina mo manipur gi wang da compete tawrakanda manipuri ma sida paisa porpa heirodro ai khatang porpa nataba noina ju pork taragadi imalaba yam thi nuwaini hujikti mayang la la khoide paisa pura chatkhiba aduna si skill je khoi haitaba yade ko adu sida numit taretni khatane nangna changduise sidagi hena changningai su leite aduga practice thi tawdaba yaroi aina numit taretni taagana
ꯕꯣꯏ ꯑꯃꯗ ꯏꯁꯜꯂ ꯑꯗꯨꯝ ꯊꯝꯈꯤ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ entrepreneur ꯑꯣꯏꯒꯦꯔꯥ small business ꯑꯣꯏꯒꯦꯔꯥ youth ꯑꯣꯏꯒꯦꯔꯥ ꯀꯣ ꯅꯪꯅ ꯏꯔꯤꯕ ꯄꯣꯠꯇꯣ practical ꯇꯧꯁꯦꯕ ꯍꯩꯇ꯭ꯔꯦꯗꯅ ꯑꯩꯒꯤ 30 minutesꯀꯤ Zoom call ꯂꯩꯅꯤ especially ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ communityꯒꯤ action takerꯒꯤ ꯅꯦꯇꯥꯖꯤꯅꯒ ꯉꯁꯥꯏ ꯋꯦꯕꯁꯥꯏꯠꯀ ꯁꯥꯕ ꯀꯣ ꯑꯗꯒꯤ ꯃꯃꯥꯡꯗ ꯔꯟꯖꯟ ꯊꯥꯡꯖꯝꯅꯔꯥ ꯑꯃꯁꯨ ꯁꯥꯏꯌꯦꯕ ꯑꯗꯣ ꯅꯣꯏꯅ ꯁꯥꯔꯤꯕ ꯄꯣꯠꯇꯣ ꯄꯜꯂꯦꯗꯅ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯈꯨꯠꯇꯣ ꯄꯥꯏꯔꯒ ꯀꯗꯥꯏꯗꯅꯣ ꯅꯦꯇꯥꯖꯤ ꯅꯪ ꯄꯜꯂꯤꯗꯣ ꯀꯔꯤ ꯁ꯭ꯇꯦꯞꯇꯅꯣ ꯃꯈꯥꯗꯣ ꯑꯩ ꯑꯃꯨꯛ ꯇꯥꯛꯀꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪ ꯄꯟꯕ ꯍꯥꯏꯗꯨ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯕ ꯉꯁꯤꯗꯒꯤ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯎꯔꯛꯄꯗꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯃꯗꯤ ꯑꯩ ꯍꯩꯍꯧꯔꯒꯦꯀꯣ ꯁꯤꯃ ꯁꯤꯟꯅꯔꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯆꯥ ꯀꯣ ꯑꯗꯩ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯕꯕꯥ ꯃꯌꯥꯝꯁꯤꯁꯨ ꯄ꯭ꯔꯥꯎꯗ ꯑꯣꯏꯍꯟꯁꯦꯕ ꯌꯥꯏꯀꯣ ꯂꯥꯏꯔꯤꯛꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯇꯝꯖꯔꯝꯃꯅꯤ ꯃꯌꯥꯝ PhD ꯂꯣꯏꯕ MBA ꯂꯣꯏꯁꯤꯗꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯏꯗꯨꯅ ꯃꯌꯥꯝ ꯁꯣꯝ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯝꯕ ꯌꯥꯏ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯗꯅ ꯀꯣꯔꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅ ꯇꯧꯅꯩꯅ ꯄꯪꯇꯧ ꯇꯧꯗꯕ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯃ ꯇꯧꯕꯤꯌꯨꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯅꯧꯕ ꯑꯃ ꯄꯤꯁꯦꯕ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯁꯨ ꯀꯗꯥꯏꯗꯒꯤ ꯇꯝꯒꯦ ꯃꯌꯥꯝꯗ ꯁꯦꯡꯅ ꯍꯥꯏꯗꯣꯛꯀꯦꯕ ꯃꯌꯥꯝ ꯂꯥꯛꯑꯝꯃꯅꯤꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯆꯪꯉꯛꯑꯁꯦꯕ ꯀꯔꯤ ꯀꯔꯤꯅꯣ ꯑꯅꯧꯕ ꯑꯃ ꯇꯧꯔꯅꯤ ꯃꯌꯥꯝꯁꯦ ꯃꯤꯠ ꯊꯛꯑꯅꯤꯕ ꯊꯛꯇ꯭ꯔꯥ ꯊꯥꯏꯅ ꯌꯥꯝ ꯂꯩꯔꯝꯗꯥꯏꯅꯦ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯕꯦꯁꯥꯔ ꯑꯃ ꯑꯗꯨ ꯑꯗꯥ ꯍꯧꯔꯛꯄꯗꯗꯤ ꯃꯌꯥꯝꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯊꯥ ꯑꯃꯅꯤ ꯂꯩꯔ ꯆꯨꯞ ꯂꯥꯎꯅ ꯂꯦꯞꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯥ ꯁꯥꯔꯅꯤ ꯄꯩꯁꯥ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯇꯧꯗ꯭ꯔꯥ ꯇꯦꯛꯅꯤꯛꯁꯦ ꯌꯦꯡꯉꯣꯕ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯌꯦꯕ ꯃꯤꯅ ꯌꯦꯟ ꯀꯛꯑꯦꯅ ꯌꯦꯟ ꯀꯛꯄ ꯅꯠꯇꯕ ꯃꯤꯅ ꯌꯦꯟ ꯂꯣꯏꯅ ꯌꯦꯟ ꯂꯣꯏꯅ ꯃꯤꯅ ꯔꯦꯁꯇꯨꯔꯦꯟ ꯐꯝꯃꯦꯅ ꯔꯦꯁꯇꯨꯔꯦꯟ ꯐꯝꯕ ꯅꯠꯇꯕ ꯃꯥꯔꯀꯦꯠ ꯃꯅꯨꯡꯗ ꯊꯨꯒꯥꯏꯕ ꯇꯝꯃꯣꯕ ꯊꯨꯒꯥꯏꯔꯒꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯑꯩꯅ ꯄꯦꯁꯅꯦꯠ ꯑꯣꯏꯕ ꯗꯤꯖꯥꯌꯔ ꯀꯣ ꯀꯔꯤ ꯇꯧꯅꯤꯡꯒꯦꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯊꯕꯛ ꯇꯧꯁꯦꯕ ꯑꯗꯩ ꯉꯔꯥꯡ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯋꯥꯆꯦꯞꯇ ꯍꯥꯏꯕꯤꯔꯛꯄꯗꯣ 9 to 5ꯇꯒꯤ ꯋꯦꯅꯁꯗꯦꯗ ꯑꯩ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯁꯣ ꯍꯦꯚꯤꯡ ꯁꯦꯠ ꯗꯦꯠ ꯍꯧꯔꯁꯤꯀꯣ 7 day ꯆꯦꯂꯦꯟꯖꯁꯦ ꯃꯅꯤꯄꯨꯔꯗ ꯍꯤꯁꯇ꯭ꯔꯤ ꯀ꯭ꯔꯤꯌꯦꯠ ꯇꯧꯁꯤꯀꯣ ꯀꯅꯥꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯁ꯭ꯀꯤꯜ ꯂꯩꯖꯗꯕ ꯑꯗꯒꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯇꯝꯖꯔꯨꯗꯦꯒꯨꯝꯕꯀꯣ ꯑꯩꯗꯤ ꯃꯥꯔꯀꯦꯇꯤꯡ ꯑꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯄꯩꯁꯥ ꯇꯥꯟꯗꯕꯁꯨ ꯌꯥꯗꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯅ ꯎꯔꯛꯑꯀꯥꯟꯗ ꯁꯤꯃꯗꯤ ꯑꯩ ꯇꯧꯔꯒꯦꯀꯣ ꯃꯌꯥꯝꯒꯤ ꯑꯅ ꯑꯩ ꯄꯤꯔꯛꯄꯅꯦꯕ ꯁꯣ ꯅꯝꯕꯔ 1ꯗ ꯌꯦꯡꯕꯤꯔꯣ ꯒꯣꯜ ꯁꯦꯠꯇꯤꯡ ꯍꯥꯏꯁꯦ ꯁꯤ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁט ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯅꯪꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯏꯒꯦꯔꯥ ꯄꯩꯁꯥ ꯇꯥꯟꯕꯩꯕꯨ ꯑꯣꯏꯒꯦꯔꯥ ꯁꯤꯃ ꯍꯥꯟꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯈꯥ ꯇꯥꯕ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯒꯣꯜ ꯁꯦꯠꯇꯤꯡꯗ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ ꯗꯦ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯥꯟꯅ ꯌꯥꯎꯕ ꯃꯤꯒꯩꯗꯤ ꯈꯪꯉꯝꯃꯅꯤ ꯑꯍꯥꯟꯕꯗ ꯌꯦꯡꯕꯤꯔꯣꯕ ꯁꯣꯔꯠ ꯇꯔꯝ ꯒꯣꯜ ꯍꯥꯏꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯁꯨꯝ ꯇꯥꯛꯂꯛꯀꯦꯀꯣ ꯍꯌꯦꯡꯋꯥꯏ ꯆꯦꯂꯦꯟꯖ ꯐꯖꯅ ꯇꯥꯛꯀꯦꯕ ꯁꯣꯔꯠ ꯇꯥꯔꯝꯗ ꯑꯃ ꯌꯦꯡꯕꯤꯔꯣꯕ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯅꯪ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯃ ꯍꯥꯟꯅ ꯏꯁꯥꯅ ꯐꯖꯅ ꯗꯤꯁꯥꯏꯠ ꯇꯧꯕꯤꯔꯣ ꯁ꯭ꯀꯤꯜꯕꯨ ꯇꯝꯅꯤꯡꯉꯤꯔꯥ ꯄꯩꯁꯥꯕꯨ ꯇꯥꯅꯤꯡꯉꯤꯔꯥꯀꯣ ꯂꯥꯏꯔꯤꯛꯄꯨ ꯄꯥꯅꯤꯡꯉꯤꯔꯥ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡꯕꯨ ꯄꯥꯡꯒꯦꯔꯥ ꯁꯤꯃ ꯍꯥꯟꯅ ꯁꯣꯔꯠ ꯇꯔꯝꯁꯤꯃ ꯍꯥꯟꯅ ꯊꯥ 6ꯀꯤ ꯑꯃ ꯏꯁꯥꯅ ꯉꯁꯤꯗꯒꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕꯤꯔꯣ ꯌꯥꯔꯦ ꯅꯝꯕꯔ 2ꯗ ꯂꯣꯡ ꯇꯔꯝ ꯑꯃ ꯈꯟꯕꯤꯔꯣꯕ ꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯑꯩꯅ ꯃꯥꯁꯇꯔ ꯆꯍꯤ 2 ꯅꯠꯇ꯭ꯔꯒ ꯆꯍꯤ 3 ꯇꯧꯔꯛꯄ ꯃꯇꯨꯡꯗꯩꯗꯤ ꯑꯩꯁꯦ ꯑꯇꯣꯞꯄ ꯃꯤꯒ ꯃꯥꯟꯅꯔꯔꯣꯏꯕ ꯅꯪ ꯗꯤꯐ꯭ꯔꯦꯟ ꯚꯔꯖꯟ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒꯤꯗꯨꯅ ꯂꯣꯡ ꯇꯔꯝꯗꯗꯤ ꯌꯥꯔꯒꯗꯤ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ ꯆꯍꯤ 5ꯒꯤ ꯒꯣꯜ ꯑꯃ ꯁꯦꯠ ꯇꯧꯕꯤꯌꯣꯕ ꯀꯣ ꯑꯗꯨꯒ ꯊꯔꯗꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯅꯪꯅ ꯒꯣꯜ ꯁꯦꯠ ꯇꯧꯔ ꯃꯇꯨꯡꯗꯅꯦ ꯑꯩꯅ ꯇꯥꯛꯆꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤ ꯊꯥꯖꯕꯤꯌꯣꯕ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯤ ꯊꯥꯖꯗ꯭ꯔꯕ ꯅꯪ ꯑꯃ ꯑꯗꯨꯃ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯊꯃꯣꯏꯗꯒꯤ ꯍꯧꯔꯛꯑꯣꯕ ꯑꯩꯅ ꯅꯣꯏꯗ ꯉꯁꯤ ꯇꯥꯛꯏꯁꯤꯁꯨ ꯁ꯭ꯀ꯭ꯔꯤꯞꯀ ꯇꯧꯗꯅ ꯑꯗꯨꯒ ꯇꯧꯗꯅ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯅꯣꯏꯁꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯍꯥꯏꯔꯣ ꯑꯩ ꯑꯗꯨꯝ ꯄꯤꯔꯛꯀꯦꯕ ꯑꯩꯒꯤꯁꯨ 7-8 years ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧ ꯂꯩꯔꯕꯅꯤꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯣꯟꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯀꯁꯇꯃꯔꯁꯦ ꯄꯨꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯟꯚꯔꯖꯟ ꯑꯣꯟꯅꯤ ꯁꯤꯒꯤꯁꯦ ꯑꯩꯁꯨ ꯁꯨꯄꯔ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯅꯣꯡꯃꯗ ꯍꯩꯇꯦꯕꯁꯦ ꯇꯝꯃꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯑꯩꯒꯤ ꯃꯦꯟꯇꯣꯔ ꯔꯁꯜ ꯕ꯭ꯔꯟꯁꯟ ꯀꯣ ꯕꯤꯛ ꯃꯣꯏ ꯃꯌꯥꯝꯗꯨꯗꯒꯤ ꯄꯨꯟꯁꯤꯜꯂꯒ ꯅꯣꯏꯗ ꯄꯤꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤꯅꯦ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ 100% ꯇ꯭ꯔꯁ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯁꯣꯝꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯀꯩꯝ ꯌꯥꯔꯣꯏ ꯁꯤꯃꯩ ꯆꯥꯎꯅ ꯍꯥꯏꯒꯦ ꯑꯗꯨꯒ ꯅꯝꯕꯔ 4ꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯈꯤꯕ
ꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯄ ꯀꯣ ꯁꯤꯒꯤꯁꯦ ꯅꯨꯃꯤꯠ 30ꯅꯤ ꯇꯥꯕ ꯃꯇꯝꯗꯅꯦ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯂꯝꯕ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯖꯔꯝꯕ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯑꯣꯜꯗꯦꯁ ꯑꯣꯗꯤꯑꯣꯅꯤꯀꯣ ꯗ ꯁ꯭ꯇ꯭ꯔꯦꯟꯖꯦꯁ ꯁꯤꯀ꯭ꯔꯦꯠ ꯏꯟ ꯗ ꯋꯥꯔꯜ ꯕꯥꯏ ꯑꯔꯜ ꯅꯥꯏꯟꯇꯤꯡꯒꯜ ꯑꯅ ꯁꯤꯒꯤꯁꯦ ꯑꯩ ꯄꯤꯖꯒꯦꯕ ꯑꯩ ꯆꯦꯂꯦꯟꯖ ꯃꯅꯨꯡꯗ ꯅꯨꯃꯤꯠ 30ꯅꯤ ꯈꯤꯇꯪ ꯇꯥꯕꯤꯌꯣ ꯀꯣ ꯑꯗꯨꯒ ꯁꯤ ꯆꯦꯂꯦꯟꯖꯁꯤꯁꯨ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯦꯕ ꯑꯗꯨꯏꯗꯨꯗ ꯅꯪꯒꯤ ꯂꯩꯗꯅ ꯅꯪꯒꯤ ꯋꯥꯈꯜ ꯅꯪꯒꯤ ꯂꯧꯁꯤꯡ ꯅꯪꯅ ꯇꯧꯅꯤ ꯅꯪꯉꯣꯟꯗ ꯃꯣꯇꯤꯚꯦꯁꯟ ꯑꯃꯁꯨ ꯂꯥꯛꯑꯅꯤꯕ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯁ꯭ꯄꯦꯟ ꯇꯧꯒꯦꯅ ꯇꯧꯕꯗ ꯀꯩꯅꯣ ꯃꯉꯥꯏꯔꯦ 30 ꯃꯤꯅꯤꯠꯁ ꯃꯉꯥꯏꯔꯦ ꯇꯨꯝꯃꯝꯗꯥꯏꯗ ꯇꯥꯒꯦꯔꯥ ꯑꯌꯨꯛ ꯉꯟꯇꯥ ꯇꯥꯒꯦꯔꯥ ꯅꯣꯡꯃꯒꯤ ꯁꯤ ꯑꯃ ꯇꯥꯕꯤꯌꯣꯕ ꯃꯥꯏꯟꯁꯦ ꯁꯥꯔꯞ ꯑꯣꯏꯅ ꯊꯝꯅꯕ ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯨꯗ ꯐꯣꯀꯁ ꯐꯖꯅ ꯉꯝꯃꯛꯅꯕꯅꯦꯕ ꯅꯪꯒꯤ ꯃꯥꯏꯟ ꯇ꯭ꯌꯨꯅꯤꯡ ꯇꯧꯔꯛꯄꯅꯦꯕ ꯑꯩꯅ ꯅꯠꯇ꯭ꯔꯒꯗꯤ ꯉꯥꯏꯍꯥꯛ ꯃꯤꯅ ꯑꯃ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯑꯃꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯅꯪꯒꯤ ꯃꯥꯏꯟꯗ ꯗꯛ ꯗꯛ ꯂꯥꯎ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯨꯒ ꯅꯝꯕꯔ 5ꯇ ꯁꯤꯁꯤꯅ ꯑꯩꯒꯤ ꯁ꯭ꯄꯦꯁꯦꯜ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯍꯣꯠꯅꯔꯛꯈꯤꯗꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯝꯕꯔ 1ꯗ ꯐꯣꯀꯁ ꯑꯩꯅ ꯄꯥꯝꯃꯤꯕ ꯒꯣꯜꯁꯦ ꯐꯖꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯣ ꯑꯃꯈꯛꯇꯪ ꯈꯜꯂꯨꯀꯣ ꯑꯅꯤ ꯍꯥꯏꯗꯣꯔꯛꯀꯅꯣ ꯁꯤꯗ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠ ꯉꯁꯥꯏ ꯄꯩꯁꯥꯗ ꯑꯣꯏꯒꯦꯔꯥ ꯃꯁꯤꯡ ꯆꯞ ꯆꯥꯅ ꯂꯥꯛ 3 ꯑꯗꯤ ꯂꯥꯛ 3 ꯂꯥꯛ 4 ꯑꯗꯤ ꯂꯥꯛ 4 ꯂꯥꯛ 5 ꯑꯗꯤ ꯂꯥꯛ 5 ꯂꯤꯁꯤꯡ 10 ꯑꯗꯤ ꯂꯤꯁꯤꯡ 10 ꯆꯞ ꯆꯥꯅ ꯁꯤꯗ ꯑꯩ ꯐꯣꯀꯁ ꯇꯧꯔꯒꯦ ꯀꯣꯅ ꯑꯗꯨꯃ ꯂꯩꯔꯣ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯁꯦꯀꯦꯟꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯀꯣ ꯁꯤꯗ ꯅꯤꯁꯥ ꯅꯨꯡꯁꯥ ꯆꯠꯁꯟꯗꯅ ꯌꯨ ꯊꯛꯆꯟꯗꯅ ꯑꯗꯒꯤ ꯀ꯭ꯋꯥ ꯆꯥꯕ ꯃꯤ ꯌꯥꯎꯔꯁꯨ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯪꯗꯤ ꯆꯥꯕꯤꯒꯅꯨ ꯀꯣ ꯑꯩꯅ ꯌꯨ ꯅꯨꯡ ꯊꯛꯆꯜꯂꯒ ꯅꯣꯏꯗ ꯂꯥꯏꯔꯤꯛ ꯇꯥꯛ ꯌꯥꯄꯣꯠꯇꯦꯕ ꯅꯠꯇ꯭ꯔꯥ ꯁꯣꯝꯁꯨ ꯉꯁꯤꯗꯒꯤ ꯍꯧꯕꯤꯔꯒ ꯅꯤꯁꯥꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯔꯣ ꯀꯣ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯪ ꯑꯗꯨꯒ ꯁꯣꯝꯒꯤ ꯆꯣꯏꯁꯅꯤꯀꯣ ꯑꯩꯅ ꯍꯦꯛꯇ ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯦꯗꯤꯀꯦꯜ ꯑꯦꯛꯁꯄꯔꯠ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯦꯂꯦꯟꯖ ꯇꯧꯔꯤꯕ ꯃꯅꯨꯡꯅꯤꯅ ꯃꯌꯥꯝꯗ ꯑꯩꯅ ꯁꯖꯦꯁ ꯇꯧꯖꯕꯅꯤ ꯌꯨ ꯊꯛꯆꯟꯗꯅ ꯆꯨꯔꯨꯞ ꯊꯛꯆꯟꯗꯅꯀꯣ ꯅꯤꯁꯥ ꯄꯪꯁꯥ ꯆꯥꯁꯜꯂꯒ ꯀ꯭ꯂꯥꯁ ꯌꯥꯎꯕꯗꯤ ꯑꯗꯨꯃ ꯑꯦꯛꯁꯦꯞ ꯇꯧꯔꯔꯣꯏ ꯅꯝꯕꯔ 1 ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔ ꯌꯥꯎꯒꯅꯤ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯗ꯭ꯔꯦꯅ ꯑꯗꯨꯃ ꯑꯩ ꯀꯤꯛ ꯑꯥꯎꯠ ꯇꯧꯖꯒꯅꯤ ꯑꯥꯏ ꯄ꯭ꯔꯣꯃꯤꯁ ꯑꯩꯁꯨ ꯃꯇꯝ ꯆꯤꯟꯕ ꯃꯌꯥꯝ ꯀꯥꯏꯊꯣꯛꯑꯒ ꯑꯩ ꯊꯥꯗꯔꯛꯇꯣꯏꯅꯦ ꯅꯪꯒꯤꯁꯨ ꯃꯇꯝ ꯆꯤꯟꯕ ꯃꯌꯥꯝ ꯇꯧꯈꯣꯕꯥꯅꯤ ꯄꯨꯟꯁꯤꯜꯂꯒ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯇꯜꯂꯒꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯅꯥꯏꯕꯤꯔꯣ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯕꯤꯡ ꯀꯟꯁꯤꯁꯇꯦꯟ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯅꯨꯡꯇꯤꯒꯤ ꯁ꯭ꯇꯦꯞ 1% 1% 1% ꯍꯦꯟꯒꯠꯅ ꯆꯠꯁꯦꯕ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯒꯣꯜꯗꯣ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯊꯥꯗꯁꯦꯕ ꯁꯤꯃꯗꯤ ꯑꯩ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯊꯥ 5ꯗ ꯊꯥ 6ꯇ ꯑꯩ ꯁꯤꯃꯗꯤ ꯑꯩ ꯑꯦꯆꯤꯞ ꯇꯧꯗꯕ ꯌꯥꯗꯦꯀꯣ ꯑꯣꯜ ꯏꯟ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯏꯃꯥ ꯕꯕꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯀꯣ ꯂꯩꯔꯝꯃꯒꯗꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎ ꯑꯩꯒꯤ ꯏꯌꯥꯝꯕ ꯃꯣꯏ ꯃꯌꯥꯝꯁꯦ ꯄ꯭ꯔꯥꯎꯗ ꯑꯣꯏꯍꯟꯁꯦ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯀꯩꯅꯣꯝ ꯇꯧꯈꯤꯕꯗꯩ ꯃꯥꯁꯦ ꯍꯞꯇꯥ ꯑꯃ ꯊꯣꯛꯂꯛꯇꯕꯗꯩ ꯋꯥꯈꯜꯒꯁꯦ ꯀꯩꯗꯩ ꯀꯔꯥꯗꯒꯤ ꯂꯩꯗꯅ ꯃꯣꯏꯗꯁꯨ ꯆꯦꯟꯖ ꯑꯃ ꯄꯤꯁꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯁꯔꯥꯎꯟꯗꯤꯡꯁꯦ ꯃꯥꯏꯟꯁꯦꯠꯀꯁꯦ ꯑꯐꯕ ꯋꯥꯈꯜ ꯈꯟꯕꯤꯗꯅꯀꯣ ꯑꯗꯨꯃ ꯅꯝꯕꯔ 5ꯇ ꯁꯤ ꯄ꯭ꯔꯣꯐꯥꯏꯜ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒ ꯄ꯭ꯔꯣꯐꯥꯏꯜ ꯀ꯭रिꯌꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯊꯣꯛꯄꯤꯔꯛꯀꯅꯨ ꯑꯗꯨꯃ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯀꯔꯤ ꯀ꯭रिꯌꯦꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤꯅꯤꯀꯣ ꯑꯩꯒꯤ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯅꯝꯕꯔ 1ꯗ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯂꯤꯡꯛꯗꯤꯟ ꯑꯅ ꯐꯦꯁꯕꯨꯛꯄꯨꯗꯤ ꯄꯪꯄꯥꯏ ꯄꯥꯏꯅꯔꯝꯃꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯂꯤꯡꯛꯗꯤꯟꯒꯤ ꯑꯦꯀꯥꯎꯟꯁꯦ ꯉꯁꯤꯃꯛ ꯔꯦꯗꯤ ꯇꯧꯔ ꯊꯝꯕꯤꯌꯨ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖ ꯀꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯀꯥꯎꯟ ꯑꯃꯁꯨ ꯍꯥꯡꯕꯤꯌꯨ ꯉꯁꯤꯗꯒꯤ ꯅꯁꯥꯒꯤ ꯃꯤꯡꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯅꯠꯇꯕ ꯃꯃꯤꯡ ꯀ꯭ꯂꯤꯟ ꯂꯤꯡꯛꯗꯤꯟꯗ ꯍꯥꯡꯕꯤꯕ ꯃꯃꯤꯡꯗꯣ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯏꯔꯣ ꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯡꯗꯣ ꯏꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯌꯨꯝꯅꯥꯛ ꯌꯥꯝ ꯁꯥꯡꯃꯜꯂꯦꯗꯅ ꯑꯗꯨꯝ ꯇꯦꯟꯁꯜꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯅꯪ TH ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯊꯣꯛꯆꯣꯝꯅꯤꯅ ꯊꯣꯛꯆꯣꯝ ꯏꯔꯦ ꯑꯗꯣ ꯊꯣꯛꯆꯣꯝꯗ ꯃꯌꯥꯝꯅ ꯁꯥꯡꯃꯟꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯣꯕ ꯑꯗꯨꯝ ꯑꯗꯒꯤ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯇꯁꯨ ꯃꯉꯥꯏꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯁꯥꯁꯤ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯁꯣꯔꯤ ꯉꯥꯏꯈꯣ ꯁꯣꯔꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯉꯥꯏꯔꯦ ꯁꯤꯒꯤ ꯃꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯁꯥꯁꯦꯕ ꯁꯨꯃꯥꯏꯅ ꯀꯣ ꯑꯗꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯇ꯭ꯋꯤꯇꯔꯗꯁꯨ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯊ꯭ꯔꯦꯠꯁꯅ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯅꯣꯏ ꯃꯌꯥꯝ ꯄꯥꯏꯔꯝꯕ ꯌꯥꯏ ꯄꯥꯏꯔꯝꯗꯕ ꯌꯥꯏ ꯄꯥꯏꯍꯧꯋꯣ ꯅꯧꯔꯤꯀꯥꯟꯁꯤꯗ ꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤꯅꯤ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠ ꯑꯃ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯁꯤ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅ ꯗꯣꯟ ꯋꯥꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯁꯤꯗ ꯑꯩꯅ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤꯅꯤ ꯍꯥꯏ ꯑꯆꯤꯚꯔ ꯀꯥꯡꯕꯨꯒꯤ
ꯍꯥꯏꯗꯤ ꯍꯦꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯤꯒꯤꯗꯤ ꯁꯤ ꯑꯗꯨꯝ ꯁꯥꯕꯤꯌꯣꯕ ꯁꯤꯒꯤꯁꯨ ꯑꯩ ꯀꯥꯟꯅꯕ ꯄꯤꯔꯛꯀꯦꯕ ꯌꯥꯝ ꯊꯤꯅ ꯁꯤ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯔꯖꯦꯟꯁ ꯑꯣꯏꯅꯕꯅꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯦ ꯁꯤ ꯐ꯭ꯔꯤ ꯉꯥꯛꯇꯅꯤꯀꯣ ꯂꯤꯡꯗꯤꯟ ꯍꯥꯡꯕꯗ ꯄꯩꯁꯥ ꯇꯤꯡꯗꯣꯏ ꯅꯠꯇꯦ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯥꯡꯕꯗ ꯉꯁꯤꯗꯒꯤ ꯍꯥꯡꯗꯣꯛꯑꯣ ꯃꯌꯥꯝ ꯍꯌꯦꯡ ꯆꯦꯂꯦꯟꯖꯇ ꯊꯨꯅꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯦꯀꯥꯎꯟ ꯅꯪꯒꯤ ꯃꯤꯡ ꯆꯞ ꯆꯥꯅ ꯄ꯭ꯔꯣꯐꯥꯏꯜ ꯐꯖꯅ ꯑꯗꯨꯒ ꯄꯤꯛꯆꯔꯗꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤꯗꯤ ꯇꯧꯗꯕ ꯁꯦꯜꯐꯤꯒ ꯀꯥꯞꯇꯅ ꯑꯗꯒꯤ ꯃꯤꯒ ꯅꯠꯇꯕ ꯅꯁꯥꯒꯤ ꯑꯃ ꯀꯥꯞꯄꯣꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯋꯥꯏꯠ ꯑꯣꯏꯍꯜꯂꯣ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯞꯄꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯛ ꯅꯥꯏ ꯐꯖꯕꯅꯤꯅꯀꯣ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯩꯅꯣꯗꯤ ꯃꯤꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯛꯇꯣꯛꯑ ꯌꯦꯡꯉꯗꯤ ꯌꯦꯡꯅꯤꯡꯉꯔꯣꯏꯕ ꯁꯥꯎꯅꯤꯡꯉꯁꯨ ꯑꯗꯨꯒꯤ ꯐꯣꯇꯣꯗꯨꯗꯝꯗꯤ ꯈꯤꯇꯪ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯥꯞꯄꯣ ꯃꯌꯥꯝ ꯑꯣꯀꯦ ꯄ꯭ꯔꯣꯐꯥꯏꯜ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯤꯔꯣ ꯁꯤ ꯃꯌꯥꯝ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯥꯁ ꯀꯣ attribute to success ꯁꯤꯁꯤꯅ ꯑꯩꯒꯤ ꯃꯟꯇ꯭ꯔꯅꯤ ꯁꯤꯁꯤꯅ ꯍꯌꯦꯡꯋꯥꯏ ꯆꯦꯂꯦꯟꯖ ꯃꯅꯨꯡꯗ ꯑꯩ ꯄꯤꯒꯦ ꯅꯨꯡꯇꯤꯒꯤ ꯄꯥꯎꯕ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯁꯤ ꯒꯣꯜꯁꯤꯗ ꯌꯧꯔꯛꯅꯕ ꯂꯝꯕꯤꯗꯣ ꯁꯤꯗꯣ ꯑꯩ ꯈꯪꯍꯟꯒꯦꯕ that's a goal setting ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦ ꯀꯣ ꯁꯤꯗꯤ ꯖꯁ ꯑꯩꯅ ꯕ꯭रीꯐ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯄꯤꯕ ꯈꯛꯇꯅꯦꯕ ꯁꯤ ꯇꯧꯅꯤ ꯁꯤ ꯇꯧꯅꯤ ꯁꯤ ꯇꯧꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯑꯣꯚꯔꯚꯤꯌꯨ ꯑꯃ ꯅꯣꯏꯗ ꯑꯩꯅ ꯉꯁꯤ ꯎꯠꯀꯦ ꯇꯧꯕꯅꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ how to make money ꯁꯤꯅꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯌꯥꯝ ꯍꯪꯅꯩꯁꯦ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯁꯤꯅꯦ ꯁꯤꯁꯤꯅꯦ ꯃꯌꯥꯝꯅ ꯀꯣꯏꯁꯟꯅ ꯑꯩ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯂꯥꯟꯁꯤꯗ ꯑꯗꯨꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯗꯣꯏꯅꯣ ꯀꯣ ꯁꯤꯗꯩꯁꯤꯗ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯕꯗꯨꯗꯤ ꯉꯁꯤꯗꯩ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯃꯤꯑꯣꯏꯕ ꯀꯌꯥꯝꯅ ꯇꯧꯔꯝꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯩꯗꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯇꯥꯟꯁꯦꯕ ꯑꯗꯨꯁꯨ ꯀꯩꯗ ꯕ꯭ꯔꯦꯟ ꯅꯪꯒꯤ ꯑꯃꯗꯤ ꯅꯣꯂꯦꯖ ꯁꯤꯖꯤꯟꯅꯔꯒ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯐꯣꯀꯁ ꯇꯧꯕꯤꯔꯣꯀꯣ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯎꯠꯆꯔꯛꯑꯒꯦ ꯌꯦꯡꯕꯤꯔꯣ ꯁꯤꯗ ꯅꯝꯕꯔ ꯋꯥꯟꯗ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯔꯤꯖꯜꯠꯁꯦ ꯀꯔꯤꯅꯣꯅ ꯍꯥꯟꯅ ꯈꯪꯕꯤꯔꯣꯕ ꯕꯤꯖꯤꯅꯦꯁꯇꯨꯗ ꯅꯪꯒꯤ ꯀꯁꯇꯃꯔꯗꯤ ꯂꯥꯛꯑꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯑꯗꯨ ꯂꯥꯛꯇꯥꯔꯒꯗꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯈꯟꯕꯤꯌꯣꯕ ꯄ꯭ꯔꯗꯛ ꯁꯔꯚꯤꯁ ꯂꯥꯛꯑꯝꯃꯨꯒꯤꯅꯣ ꯉꯥꯏꯀꯣ ꯑꯇꯩ ꯌꯦꯡꯉꯨꯒꯤꯅꯣ ꯁꯤꯇꯪ ꯍꯥꯟꯅ ꯌꯦꯡꯉꯣ ꯁꯤꯇꯪ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯅꯣꯏ ꯍꯦꯟꯅ ꯃꯣꯏꯅ ꯐꯣꯀꯁ ꯇꯧꯅꯕ ꯁꯤꯗ ꯈꯤꯇꯪ ꯅꯩꯖꯦꯕ ꯀꯣ ꯑꯣꯀꯦ ꯁꯤꯗ ꯌꯦꯡꯕꯤꯔꯣ ꯁꯣꯝꯅ ꯕꯤꯖꯤꯅꯦꯁ ꯑꯗꯤ ꯍꯥꯏꯔꯝꯒꯅꯤꯕ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯇꯨꯗ ꯀꯔꯤ ꯔꯤꯖꯜꯠ ꯄꯤꯗꯣꯏꯅꯣ ꯍꯥꯏꯁꯦ ꯍꯥꯟꯅ ꯁꯤ ꯅꯝꯕꯔ ꯋꯥꯟꯗ ꯈꯪꯕꯤꯌꯣꯕ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯅꯪꯒꯤ ꯁꯔꯚꯤꯁꯦꯁ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯁꯥꯏꯠ ꯑꯃꯗ ꯊꯝꯕꯤꯀꯣ ꯕꯤꯖꯤꯅꯦꯁ ꯍꯦꯛ ꯍꯧꯕꯒ ꯄ꯭ꯔꯗꯛ ꯍꯥꯟꯅ ꯇꯧꯔꯛꯀꯅꯣꯕ ꯅꯪꯅ ꯄꯤꯅꯤꯡꯉꯤꯕ ꯔꯤꯖꯜꯠꯁ ꯅꯪꯅ ꯄꯤꯅꯤꯡꯉꯤꯕ ꯕꯦꯅꯤꯐꯤꯠ ꯑꯗꯨ ꯍꯥꯟꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯤꯑꯣꯏꯕꯗꯨꯅ ꯀꯩꯗꯧꯉꯩꯗ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯩꯁꯨ ꯃꯉꯥꯏꯔꯦ ꯀꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡꯗꯨꯅ ꯔꯤꯖꯜꯠ ꯐꯪꯕꯗꯨꯅꯦꯕ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯒꯣꯜꯁꯦ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯉꯥꯡ ꯅꯪꯒꯤ ꯁꯥꯇ꯭ꯔꯗꯨꯅ ꯔꯤꯖꯜꯠ ꯐꯪꯉꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯗꯤꯅꯦ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯥꯏ ꯀꯦꯟ ꯄ꯭ꯔꯣꯃꯤꯁ ꯌꯨ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯍꯟ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯐꯪꯒꯅꯤꯕ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦꯕ ꯖꯤꯛ ꯖꯦꯒꯂꯔꯅ ꯍꯥꯏꯕꯤꯔꯝꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯣꯏ ꯃꯌꯥꯝꯗ ꯑꯩꯁꯨ ꯇꯥꯛꯑꯒ ꯅꯣꯏꯒꯤ ꯔꯤꯖꯜꯠꯇꯣ ꯐꯪꯉꯀꯥꯟꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯁꯨ ꯐꯪꯉꯛꯇꯣꯏꯅꯦꯕ ꯑꯩꯅ ꯃꯤ 1 ꯂꯥꯈ ꯑꯃ ꯍꯦꯜꯞ ꯇꯧꯒꯦꯅ ꯑꯩꯒꯤ ꯃꯤꯁꯟ ꯇꯧꯖꯔꯤꯁꯦ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣꯀꯣ ꯔꯤꯖꯜꯠꯗꯨꯃ ꯉꯁꯤꯗꯩ ꯈꯟꯕꯤꯔꯣ ꯅꯝꯕꯔ ꯇꯨꯗ ꯀꯔꯤꯅꯣꯕ ꯅꯪꯅ ꯃꯥꯔꯀꯦꯠꯇ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣꯕ ꯁꯣꯜꯕ ꯇꯧꯗꯣꯏꯁꯦ ꯑꯇꯩ ꯌꯦꯡꯉꯨꯒꯤꯅꯨꯀꯣ ꯁꯤꯗ ꯍꯥꯟꯅ ꯌꯦꯡꯉꯣ ꯃꯨꯟꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣꯅ ꯍꯥꯟꯅ ꯈꯟꯕꯤꯔꯣꯕ ꯃꯥꯔꯀꯦꯠꯇ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯔꯤꯖꯜꯇꯣ ꯑꯗꯨꯏꯗꯨꯅ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯁꯣꯜꯕ ꯇꯧꯔꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯄꯤꯛꯄ꯭ꯔꯥ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯆꯧꯕ꯭ꯔꯥ ꯑꯩꯅ ꯁꯤꯗ ꯍꯥꯏꯖꯔꯤꯁꯦ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯂꯥ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯂꯥ ꯁꯤꯗꯅꯦꯕ ꯅꯪꯒꯤ ꯄꯩꯁꯥ ꯗꯤꯁꯥꯏꯠ ꯇꯧꯔꯛꯇꯣꯏꯁꯦ ꯃꯨꯟꯅ ꯇꯧꯀꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯥꯅꯤꯡꯉꯤꯗꯣ ꯇꯥꯟꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯌꯦꯡꯕ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧ ꯇꯥꯔꯒꯗꯤ ꯅꯪ ꯄꯩꯁꯥꯁꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯇꯥꯜꯂꯛꯀꯅꯤꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯃꯤꯅ ꯇꯧꯅꯩꯅ ꯄꯣꯊꯣꯛ ꯇꯧꯒꯅꯣꯕ ꯑꯗꯨꯏꯗꯨꯗꯤ ꯑꯣꯔꯗꯤꯅꯔꯤꯗ ꯂꯥꯛꯑꯅꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯂꯥꯛꯑꯅꯤꯕ ꯑꯩꯈꯣꯏꯗꯤ
mayamda anouba inot am piece ba khoi community dagi haitredana ai take. So now number 3 da myam sidai di pawamani songi product songi services leidana adu khanba hobiro se. Third ta khalo obahan ko result du man ubiro market ta kari problem solve tok dino. Third ta yeng oboje kari product no services no nangon da leise si ma yeng obo nang coaching bu ta kera ko adagi angang myam ama like home tutor to bidana adagi school daga taktana adagi khoi stock market da ngaujoba myam ama nang ga coaching do duna ko guide to bidana adagi khoi parenting ko adu khatana te bida mamang da hana thabak myam am to birammaga experience leiba takthokpadi haitaba ko ngarang so aigi engineering satrani mase sida yawbiramagadi yam nuaini amaga ai ngrang si wari sanabani engineering di lo sale auto dealership da company da thabak tawre ko masana pam bi tawngam da bai tare aduga dum mi dugi dum tawr le hujik paisa financially yam ti ware na ma nga haibirak pane focus tawngam muktabado paisa do lek tabani na adugi duna C number 3 da somgi product la services la C man khandok piro number 4 da ke dawra hujik som da munna biro kari skill set laigena thamoi sengadong ni ko you have to be brutally honest with yourself sidai sida haiba saba yade sidai sida ID beginners ni ID intermediate ni ID pro ni isana isada minamadi sore aduma to bigano being my student zero na kem gaide nasada haijo ba o ai zero level da lai ko ai intermediate ni ko ID huzik pro level yogdore ko zero da laigera intermediate da laigera pro da loimak sigi course de hogdu neba aduna som ID degree paijade ID certificate chu leite business ki ID certified chu ide testimonial chu leite client na kamain thajani don't worry sigi sidai hokse ko aduga 5 ta connecting to the world haisen si kai day number 2 da manipur khata nataba ko mapan thok su tamse manipur som nange khoi masen nainar lektro business am tor zo khoi saida tawsi adu tawsi ada tawsi na internet che thola abni na na world connect su taw tam se chawn ubong tam se thamoi fiction manata ba oh manipur khatana te ko ina taw yari sa mapan da su yai ko india gi mafam guwahati nang nei ko nagaland mizoram shillong khoi north east ki am le ra adagi Delhi ko apaw metropolitan internet ki kuthang ni loi connect taw yai ba kamaina connect taw dino haibigi lesson duna ai muktawa ke ba sida yango asa ina linkedin connection na have do very important professional ngatane thengaina tu ko company gi owner company du da thabak tawba managers directors ko sales ki oigra IT ki oigra marketing ki oigra HR ki oigra hujik job phangde kaina wari ma'am do adu gi soi lambi pi ge skill di am haijaba kadai digi paisa tangduino na khangda ma'am leidana upwork kain lei ko top companies ni skill level ma'am gi fiber guys adagi YouTube sina mu kai gi no ham tam da hujum tam di world se internet di picture picker nang US ki videos dum yeng yaram ngani na how to learn something da dum yeng odum nang angrech me am da shwe am ni meitei shwe am ni huji ai ju mu thole ko adagi insta gi reels sa huji yam kanna trending ori trending ji ju khang da ya de aina video da focus story je adai si ga ta nate 6 ta akhoi audio da su dum yae huji me am na podcast kan tar mani ko si su ju khoi tok tok tu ne world ji connect tong no honak seba maitei khoi sai sum nation manataba mapan thola dam ni music dei de adai paisa su not only Indian rupees dollar pounds dinar aize sidai jo khoi tanaba kamain tan sige de Australian dollar dei bu tanjara pounds bu tanjara adu idudi hengwai advanced level dei talke ba si world connect to we to the su andre adigi number 6 ta target audience si khangdana business paisa tan ba yaroi aina sigi ai sigi pen se mipum khudimакte yonge habagi wakal do thadok pi sidagi aduma soy oiro who is the person you want to target kanano banang target tong ni sai si ma khang da ya de ba pasha de pangan ta ning ba ko sigi pen je dum yeng biro example nen pi jai sigi pen se ai gi audience so khang dragadi ai yon mangam moi ba daw yaragadi amani ge yon gadra
ꯑꯗꯨꯅ ꯅꯝꯕꯔ 1ꯗ ꯁꯤ ꯊꯤꯗꯣꯛꯄ ꯍꯩꯒꯗꯧꯅꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯥꯏ ꯂꯩꯒꯦꯁꯦ ꯃꯌꯥꯝꯅꯗꯤ ꯑꯣꯐꯂꯥꯏꯟ ꯈꯤꯇꯪ ꯍꯥꯏꯔꯝꯒꯅꯤ ꯑꯣꯟꯂꯥꯏꯟ ꯑꯅꯤꯃꯛꯇ ꯌꯦꯡꯕ ꯇꯝꯒꯗꯧꯅꯦꯕ ꯅꯍꯥꯟ ꯑꯩꯒꯤ ꯂꯥꯏꯐ ꯋꯦꯕꯤꯅꯥꯔꯗ ꯇꯥꯛꯄꯅꯤꯀꯣ 4 secrets of marketingꯗꯣ ꯁꯦꯀꯦꯟꯒꯤꯁꯦ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯣꯐꯂꯥꯏꯟꯗꯕꯨ ꯊꯤꯒꯦꯔꯥ ꯑꯣꯟꯂꯥꯏꯟꯗꯕꯨ ꯊꯤꯒꯦꯔꯥ ꯑꯅꯤ ꯊꯣꯛꯅ ꯊꯤꯕ ꯇꯝꯒꯗꯧꯅꯦꯕ ꯑꯣꯐꯂꯥꯏꯟꯗ ꯈꯤꯇꯪ ꯇꯧꯔꯦꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯔꯛꯑꯣꯏꯕ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯑꯣꯟꯂꯥꯏꯟ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁꯁꯦ ꯐꯦꯜ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩꯗꯤ ꯃꯌꯥꯝꯗ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯑꯦꯖꯨꯀꯦꯁꯟꯅꯤ ꯇꯥꯛꯏꯁꯦ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯊꯥꯏꯅꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯗꯣ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯁꯦꯕ alright ꯑꯗꯨꯒ ꯁꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯃꯨꯟꯅ ꯈꯪꯒꯗꯧꯅꯤꯀꯣ ꯅꯝꯕꯔ 7ꯗ ꯌꯣꯔ ꯀꯁꯇꯃꯔ ꯏꯟꯇꯔꯦꯁ ꯁꯤ ꯅꯨꯄꯥꯁꯦ ꯊꯤꯗꯣꯛꯈ꯭ꯔꯦꯕ ꯃꯥ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯌꯣꯟ ꯉꯝꯒꯗ꯭ꯔꯥ ꯋꯥꯅꯤ ꯌꯣꯟꯕꯗ ꯑꯗꯨꯅꯅꯦ ꯄꯩꯁꯥꯗꯤ ꯇꯥꯅꯤꯡꯕ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯗ꯭ꯔꯒ ꯁꯤ ꯐꯥꯎꯟꯗꯦꯁꯟꯁꯦ ꯈꯪꯗ꯭ꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯋꯥꯅꯤꯕꯅ ꯑꯗꯨꯅ ꯐꯥꯎꯟꯗꯦꯁꯟ ꯂꯤꯡꯖꯦꯅ ꯑꯩꯅ ꯍꯥꯏꯗꯣ ꯃꯤꯅ ꯍꯧꯖꯤꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯣꯔꯁ ꯑꯗꯨꯒꯤ ꯀꯣꯔꯁ ꯇꯝꯃꯨꯆꯣ ꯆꯍꯤ 5 ꯐꯥꯅ ꯆꯠꯄ꯭ꯔꯥ 3 ꯐꯥꯅ ꯆꯠꯄ꯭ꯔꯥ ꯌꯦꯡꯉꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯛꯏꯁꯤꯗꯤ ꯒ꯭ꯔꯥꯁ ꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯐꯥꯎꯟꯗꯦꯁꯟꯗꯩ ꯁꯦꯝꯃꯛꯀꯦ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯀꯁꯇꯃꯔꯒꯤ ꯏꯟꯇꯔꯦꯁꯁꯦ ꯑꯃꯨꯛ ꯌꯦꯡꯁꯦꯕ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯁꯦ ꯀꯩꯅꯣꯕ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯥꯏꯔꯣꯕ ꯄꯩꯁꯥꯅꯦꯕ ꯃꯌꯥꯝꯅ ꯋꯥꯠꯅꯩꯁꯦ ꯑꯩꯗꯤ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦꯕ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯃꯣꯇꯤꯚꯦꯁꯟ ꯃꯥꯏꯟꯁꯦꯠꯅꯒ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯌꯦꯡ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯗꯣꯏꯅꯤ ꯁꯦꯃꯤꯁꯇꯔꯒꯤ ꯄꯩꯈꯥ ꯊꯤꯗꯣꯏꯅꯤ ꯁꯤꯗꯩꯁꯤꯗ ꯃꯣꯇꯤꯚꯦꯁꯟ ꯇꯥꯔ ꯌꯥꯄꯣꯠꯇꯦ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯃꯥꯏꯟꯁꯦꯠ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤ ꯀꯣ ꯌꯥꯔꯛꯇꯕ ꯈꯔ ꯂꯩꯌꯦꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯗꯨꯅ ꯃꯦꯟ ꯑꯣꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃ ꯈꯪꯕꯤꯔꯣ ꯀꯁꯇꯃꯔꯅ ꯀꯔꯤ ꯏꯟꯇꯔꯦꯁ ꯑꯣꯏ ꯀꯣ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯄꯦꯁꯅꯦꯠ ꯑꯣꯏꯖꯕꯀꯣ ꯑꯗꯒꯤ ꯗꯤꯖꯥꯌꯔ ꯑꯗꯒꯤ ꯃꯣꯏꯅ ꯀꯔꯤ ꯄꯥꯝꯃꯤ ꯂꯩꯗꯅ ꯃꯣꯏ ꯂꯥꯏꯛꯁ ꯕꯨꯛꯁꯇ ꯑꯣꯏꯔꯣ ꯁꯤꯅꯦꯃꯥꯗ ꯑꯣꯏꯔꯣ ꯏꯁꯩꯗ ꯑꯣꯏꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏ ꯊꯤꯗꯣꯛꯑꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯪꯒꯤ ꯀꯁꯇꯃꯔꯁꯦ ꯆꯍꯤ ꯀꯌꯥꯗꯩꯅ ꯀꯌꯥꯐꯧꯅꯣ ꯀꯥꯏꯅꯀꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯁꯥꯊꯤꯔꯦ ꯁꯦ ꯁꯨꯃꯥꯏꯅꯒ ꯆꯍꯤꯕꯨꯛ ꯌꯥꯎꯅ ꯊꯤꯗꯣꯏꯅꯦꯕ ꯁꯤ ꯈꯛꯇ ꯅꯠꯇꯦꯀꯣ ꯁꯤꯗꯩꯁꯤꯗ ꯂꯝꯁꯦ ꯉꯁꯥꯏꯒꯤ ꯖꯣꯒ꯭ꯔꯥꯐꯤ ꯔꯤꯖꯟꯁꯦ ꯃꯥꯒꯤ ꯑꯦꯔꯤꯌꯥꯁ ꯅꯪꯅ ꯇꯥꯔꯒꯦꯠ ꯇꯧꯅꯤꯡꯉꯤꯕ ꯑꯦꯔꯤꯌꯥꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯈꯪꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯅꯪ ꯀꯨꯀꯤꯗ ꯌꯣꯟꯁꯤꯜꯂꯒ ꯀꯃꯥꯏꯅ ꯁꯤꯠꯇꯣꯏꯅꯣ ꯑꯣꯏꯒꯗ꯭ꯔꯣ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯦꯔꯤꯌꯥꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯦꯕ ꯖꯒꯥ ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯅꯤꯡꯉꯤꯕ ꯑꯗꯣ ꯑꯣꯐꯂꯥꯏꯟ ꯃꯇꯝꯗꯗꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯐꯦꯁꯕꯨꯛ ꯍꯥꯏꯕ ꯂꯩꯔꯦ ꯒꯨꯒꯜ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯗꯛ ꯑꯩꯅ ꯄꯥꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯊꯥꯏꯃꯟꯗꯩꯅꯦ ꯊꯥꯏꯃꯟꯗ ꯑꯩꯅ ꯌꯣꯟꯅꯤꯡꯉꯤꯕ ꯄ꯭ꯔꯗꯛ ꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯗ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕ ꯃꯤꯗꯨꯗꯤ ꯒꯨꯒꯜꯗ ꯗꯦꯇꯥ ꯂꯩꯌꯦꯕ ꯑꯗꯨꯗ ꯑꯩ ꯑꯗꯨꯝ ꯌꯣꯟ ꯌꯥꯅꯤꯕ ꯏꯂꯥꯏ ꯂꯥꯏ ꯌꯣꯟ ꯌꯥꯅꯤ ꯌꯥꯝ ꯋꯥꯗꯕꯤꯗ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯣꯏ ꯃꯌꯥꯝ ꯍꯥꯏꯅꯩꯗꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯑꯗꯨ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂ ꯋꯥꯔꯤ ꯁꯥꯟꯅꯕꯤꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯣꯏꯒ ꯑꯩꯈꯣꯏ ꯊꯦꯡꯅꯩꯁꯦ ꯀꯃꯥꯏꯅ ꯒ꯭ꯔꯨꯞꯀ ꯄꯨꯜꯂꯛꯏꯁꯦ ꯑꯩ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯎꯅꯔꯨꯕ ꯅꯠꯇꯦꯕ ꯆꯨꯝꯃꯤꯀꯣ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯛꯇ꯭ꯔꯣ ꯁꯤ ꯀꯩꯗꯩꯅꯣ ꯏꯟꯇꯔꯅꯦꯠꯀꯤ ꯄꯋꯥꯔꯁꯤꯗꯒꯤ ꯊꯥꯏꯅꯗꯤ ꯃꯇꯝ ꯑꯃꯗ ꯏꯟꯇꯔꯅꯦꯠꯁꯦ ꯂꯩꯗꯤ ꯂꯩ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯃꯔꯨꯞꯀ ꯈꯣꯝꯗꯅ ꯑꯦꯝꯋꯦꯒꯤꯒ ꯈꯣꯝꯗꯅ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯅꯦꯠꯋꯥꯔꯀꯤꯡ ꯁꯦꯝꯃꯛꯄꯗꯣ ꯃꯇꯝꯗꯨꯗꯗꯤ ꯏꯟꯇꯔꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯔꯛꯇꯦ ꯍꯧꯖꯤꯛꯇꯤ ꯗ ꯋꯥꯔꯗ ꯀꯣꯡꯒ꯭रिꯒꯦꯁꯟ ꯑꯁꯦ ꯈꯪꯉꯣꯕ ꯀꯣꯡꯒ꯭रिꯒꯦꯁꯟꯗꯤ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯁꯟ ꯍꯥꯏꯔ ꯆꯔꯆ ꯍꯥꯟꯅ ꯎꯒꯅꯣ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝꯗꯨ ꯈꯪꯉꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯦꯁ ꯃꯥꯏ ꯁ꯭ꯇꯨꯗꯦꯟ ꯀꯣ ꯅꯣꯏꯗꯤ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ you have to start producing new opportunities to the market. New opportunities to the market. ꯁꯤ ꯄꯨꯊꯣꯔꯛꯇ꯭ꯔꯒꯗꯤ ꯅꯪ ꯃꯌꯥꯝꯒ ꯊꯦꯡꯒꯥꯏꯅꯔ ꯑꯗꯨꯝ ꯋꯥꯅꯤꯕ ꯃꯌꯥꯝ ꯑꯩꯅ ꯇꯥꯛꯆꯔꯤꯁꯦ ꯔꯦꯜ ꯂꯥꯏꯐ ꯔꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯤꯗꯩꯁꯤꯗ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯦꯟꯖ ꯇꯧꯒꯦꯔꯥ ꯑꯗꯨꯅ ꯇꯧꯒꯦꯔꯥ ꯐꯦꯁꯕꯨꯛꯅ ꯆꯦꯟꯖ ꯇꯧꯒꯦꯔꯥ ꯒꯨꯒꯜꯅ ꯆꯦꯟꯖ ꯇꯧꯒꯦꯔꯥ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯅ ꯑꯦꯚꯔꯒ꯭ꯔꯤꯟ ꯑꯗꯨꯝ ꯂꯩꯍꯧꯗꯧꯔꯕꯅꯤ ꯗꯦ ꯅꯝꯕꯔ 3ꯗ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯌꯦꯡꯉꯣꯕ ꯍꯧꯖꯤꯛ ꯅꯣꯏ ꯀꯩꯝ ꯏꯁꯟꯒꯅꯣ ꯑꯩ ꯂꯣꯏ ꯄꯤꯒꯦ ꯁꯤꯒꯤ ꯅꯣꯠꯁ ꯅꯣꯔꯥꯡ ꯍꯌꯦꯡꯋꯥꯏ ꯆꯦꯂꯦꯟꯖ ꯍꯧꯖꯤꯛꯇꯤ ꯖꯁ ꯀꯩꯅꯣ ꯈꯛꯇꯅꯤ ꯃꯥꯒꯤ ꯁꯔꯐꯦꯁ ꯈꯛꯇꯅꯤ ꯇꯥꯛꯏꯁꯦ ꯍꯌꯦꯡꯋꯥꯏ ꯊꯤꯑꯣꯔꯤ ꯄ꯭ꯂꯁ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔꯛꯄꯗꯅꯦ ꯅꯩꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤ ꯂꯣꯏꯅꯃꯛ ꯅꯣꯏꯗ ꯂꯣꯏ ꯄꯤꯗꯣꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯇꯥꯎꯕ ꯑꯍꯥꯟꯕꯗ ꯇꯥꯔꯣ ꯁꯦꯀꯦꯟ ꯇꯥꯏꯝꯗ ꯅꯣꯠꯁ ꯏꯔꯣ ꯊꯥꯔꯗꯇ ꯀꯩꯗꯧꯅꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯔꯤꯖꯜꯠ ꯐꯪꯅꯕ ꯍꯧꯖꯤꯛꯇꯤꯅꯦ ꯇꯥꯗꯪ ꯇꯥꯎꯕ ꯇꯥꯔꯕ ꯃꯇꯨꯡꯗꯗꯤ ꯀꯩꯗꯧꯅꯤ
second time da lakpa matam da di tana tana notes su iba tamo ai style of learning ni ko se notes su mi hoba amasu tahawda adu ya roiba tawda ba mahana chang do munna taw si recording ni amchu no de pini ko hanjan hanjan adum ta ya ni ba aduna hana focus to munna taw second da mu no to tar iyo third ni ke dore result phangna ba practice to ni adu practical to ni execution do ko to se ya ko myam let's go with day number 3 how can you get your first client sida mayam business to mayam am yauri ko adagi employee ba yauri satra yauri noigi punsi gi ahanba client se kamai to ga phangdoino I'm interested oidra aina na hana ma aigi YouTube ta video da yengo yenghogdragadi yengo how to start a digital marketing agency in just 4 steps ado aina YouTube ta hapido mayam da awareness knowledge pinabneba munne yengo di video da aduda mantra lo yawrobani aina takwa ai losalla ko channa tawde straight ta aina ngangi point ta takthokani execution to tamo si yong ko sidamo sinamo theory da mo khar har ke part 1 content sidai sida aina artificial intelligence sina ani sidai sida AI aise hujik matam mini ko AI yaudragadi nang adu mina lapta pira ani hujik matam da nang na thabak tawjari sa sidagi saruk chama hena sigi robot sino tawrani koi saida tawna is di labor work matani na aduna adana Google na kedobe da mukta mi lising tarain lokthoroi no Facebook na kai lokthoroi no si matam se lakudagi artificial intelligence mayam taramani kana kana target chat gpt loi taram do male tai ko mayam aduna krayenge okay tare ni kes tare awesome very good luang joni ningombam good manangamba season aro hai ado noina sinar koga aina muktala akanda amuk hena kyam nungai gyang powerful or ko hojikti dang khango content da content create tawninge na mine ta tawba content na taba aigi content aina semakpa noida hengwai talakpa matam da di mina punsi gi ta da bakra semaninge ado aidi kai kawi kai rondu male bulb on anaize sigise se siumba content pininge ba sukang khangdriba mina ano boy bado kai I focus on this new opportunities aduna content semena wati warangi content ti post to nataba valuable oiba migi life change to godaba kana gumam da kanaba adugi sema matamda haitre dana nangi namanaba like heiba main sai lei habdo masina doini kamaina prom ini sigi damakta hujik silicon valley da engineer myam lei engineer gi dream ja silicon valley da thabak tawbani sidai sida moi work tawri billions of money are investing in this AI hujik se aduna sigi prom engineering ja noi de gi student ni na kamaina iradi kamaina result pirakani na haido noi adugi direct script to as my student adumadi ai ta ani ba noi da sidai sida noi mingon de uji AI class myam leidena adu yaw da su yare koi meitei macha myam ma si ai ta oge to si hai taragadi mi gi hengwai international market da tholko matam da advance oina chachago ko mina ma khalko matam nang tara kun khanjan na ba jab speed se uji matam da speed yaw da ya aduna ne intai se aduga number 3 da content loi create tawni ko video gi ogera image gi ogera text gi ogera you name it ai loi namak semba yae ba AI sinaraga ko adaidi ke dora ai system tools ka sinarani ba hoji kari tools no adu hankino hengwai manungda loi talake hoji ti tools ka changani sidai no desktop like laptop like adu like excuse thirakano adu excuse ko laitre dana any octor namana de wai gera amma to gera hai ho si skill je hai ho ta na di nang tapna implement to zero over namanam du war bai tham ta di wai ge khot ke ai sim to de ai hai ho de ade adu ma du lai over nara ka na noi any octor hospital budro laptop ama nang laptop to laitre ga di internet ka main thabak to duri ge
ꯃꯣꯕꯥꯏꯜꯗ ꯉꯥꯛꯇ ꯌꯥꯒꯗ꯭ꯔꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯤ ꯍꯥꯏꯔꯤꯕ ꯌꯥ ꯇꯥꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛ ꯂꯦꯞꯇꯣꯞꯇ ꯀꯃꯥꯏꯅ ꯇꯥꯛꯇꯣꯏꯅꯣ ꯑꯩ ꯁꯤ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤꯕ ꯑꯩ ꯁ꯭ꯀ꯭ꯔꯤꯟꯒ ꯁꯤꯌꯔ ꯇꯧꯔꯛꯇꯅ ꯑꯗꯒꯤ ꯑꯩꯅ ꯇꯥꯛꯅꯤꯡꯉꯤ ꯄꯣꯏꯟꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯕꯗꯣ ꯇꯦꯡꯀꯣꯠꯇ ꯉꯥꯛꯇ ꯆꯥꯛ ꯆꯥꯕ ꯄꯦꯟꯕ꯭ꯔꯅꯦ ꯅꯣꯡ ꯐꯥꯗꯣꯛ ꯏꯟꯖꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯉꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃꯒ ꯇꯦꯁꯇꯣ ꯂꯧꯅꯤꯡꯗ꯭ꯔꯣ ꯇꯦꯡꯀꯣꯠꯇ ꯂꯣꯏ ꯍꯩꯖꯤꯜꯂꯒ ꯃꯍꯤ ꯃꯔꯥꯡ ꯁꯥꯒꯩ ꯆꯥꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯇꯧꯕꯗꯨꯗꯤ ꯗꯤꯂꯤꯚꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯤꯖꯜꯗꯣ ꯌꯥꯔꯛꯑꯣꯏ ꯌꯥꯔꯒꯗꯤ ꯂꯦꯞꯇꯣꯞ ꯗꯦꯛꯁꯇꯣꯞ ꯏꯁ ꯑꯦ ꯃꯁ ꯑꯣꯟꯂꯥꯏꯟꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯇꯨꯜꯁ ꯆꯪꯉꯦ ꯍꯥꯏꯗꯣ ꯅꯣꯏ ꯌꯨ ꯅꯦꯝ ꯏꯠ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯍꯧꯖꯤꯛ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯎꯗꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯐꯤꯁ ꯌꯦꯡꯉꯨꯅꯦ ꯂꯦꯞꯇꯣꯞ ꯁꯤꯖꯤꯟꯅꯗꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯗꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯆꯥꯅꯔꯤꯕꯕ ꯍꯣꯏ ꯂꯩꯔꯝꯕꯗꯤ ꯌꯥꯏꯀꯣ ꯀꯩꯅꯣꯗꯒ ꯈꯪꯗ꯭ꯔꯦ ꯆꯤꯡ ꯌꯥꯗꯒꯗꯤ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯂꯩꯅꯔꯤꯕ ꯑꯣꯐꯤꯁ ꯃꯌꯥꯝꯁꯤꯗꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯎꯏ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯍꯥꯏ ꯀꯣꯔꯠꯇ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝ ꯎꯖꯩ ꯑꯗꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯁꯨ ꯂꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯇ ꯊꯕꯛ ꯇꯧꯔꯛꯑꯒꯦ ꯄꯩꯁꯥ ꯇꯥꯜꯂꯛꯑꯒꯦ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯂꯩꯗ꯭ꯔꯒꯗꯤ ꯅꯪ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯋꯥꯔꯛꯀꯅꯤꯕ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯀꯝꯄ꯭ꯌꯨꯇꯔ ꯂꯦꯞꯇꯣꯞ ꯑꯁꯤꯗꯤ ꯑꯦꯅꯤꯍꯥꯎ ꯇꯧꯔ ꯂꯩꯌꯣ ꯁꯤꯗꯤ ꯅꯪꯒꯤ ꯏꯟꯚꯦꯁꯃꯦꯟ ꯑꯩꯉꯣꯟꯗ ꯏꯟꯚꯦꯁ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯁꯥꯗ ꯇꯧꯖꯧꯕ ꯅꯪꯒꯤꯅꯤ ꯅꯪꯒꯤ ꯄꯣꯠꯅꯤ ꯑꯗꯨꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯃꯁꯨ ꯈꯪꯉꯨ ꯗ ꯐ꯭ꯌꯨꯆꯔ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡ is all about building a community. ꯁꯤꯒꯤ ꯂꯦꯁꯟꯁꯤꯅ ꯍꯌꯦꯡꯋꯥꯏ ꯇꯥꯛꯀꯅꯤ ꯍꯧꯖꯤꯛꯇꯤ ꯖꯁ ꯕ꯭ꯔꯤꯐꯅꯤꯀꯣ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯆꯦꯅꯦꯜ ꯁꯤꯁꯨ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯪ ꯐꯦꯁꯕꯨꯛ ꯁꯤꯖꯤꯟꯅꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯇ꯭ꯋꯤꯇꯔ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯊ꯭ꯔꯦꯠꯁ ꯄꯥꯏꯗꯕ ꯌꯥꯔꯣꯏ ꯀꯣ ꯑꯗꯒꯤ ꯏꯃꯦꯜ ꯊꯥꯗꯕ ꯌꯥꯔꯣꯏ ꯋꯥꯆꯦꯞ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯣꯏ ꯃꯇꯝꯁꯤꯒ ꯆꯥꯟꯅꯕ ꯇ꯭ꯔꯦꯟꯗꯤꯡ ꯅꯠꯇ꯭ꯔꯒ ꯅꯣꯀꯤꯌꯥ ꯁꯤꯔꯤꯁꯦ ꯌꯦꯡꯉꯨ ꯃꯤꯅ ꯁꯣꯝꯗ ꯑꯦꯄꯜꯅ ꯖꯔ ꯖꯔ ꯅꯩꯁꯜꯂꯛꯑꯦ ꯀꯩꯅꯣꯗ ꯇꯆ ꯄꯦꯗꯠꯇ ꯑꯗꯨꯒ ꯃꯣꯏꯅ ꯁꯨꯝ ꯀꯤꯄꯦꯗ ꯇꯧ ꯂꯩꯔꯦꯕ ꯑꯗꯨ ꯃꯤꯅ ꯑꯗꯨꯝ ꯂꯞꯇ ꯄꯤꯈ꯭ꯔꯦꯅ ꯍꯧꯖꯤꯛ ꯅꯣꯀꯤꯌꯥ ꯌꯥꯝ ꯐꯔꯃꯤ ꯀꯩꯅꯣ ꯑꯍꯥꯟꯕ ꯊꯣꯛꯄꯗ ꯐꯠꯇ꯭ꯔꯣ ꯁꯣꯁꯦꯜ ꯑꯣꯏꯔꯛꯇꯕ ꯃꯌꯥꯝꯁꯤꯒꯤ ꯇ꯭ꯔꯦꯟꯗꯤꯡ ꯌꯥꯎꯔꯛꯇꯕ ꯃꯣꯏꯅ ꯐꯔꯦꯅ ꯃꯣꯛꯑ ꯂꯩꯕꯗꯣ ꯑꯗꯣ ꯃꯥꯔꯀꯦꯠꯇꯗꯤ ꯌꯥꯔꯣꯏꯕꯗꯣ ꯃꯇꯝꯁꯤꯒꯤ ꯆꯥꯅꯕꯁꯦ ꯑꯩꯈꯣꯏ ꯈꯟꯒꯗꯧꯅꯦꯕ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯌꯨꯠꯁ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜꯂꯤ ꯌꯨꯠꯁꯅꯕꯨ ꯌꯥꯈ꯭ꯔꯕ ꯁꯣꯁꯥꯏꯇꯤꯗ ꯑꯗꯨꯝ ꯅꯩꯔꯛꯑꯗꯧꯅꯤ ꯍꯥꯏꯅꯕ ꯂꯩꯗꯅ ꯌꯨꯠꯁ ꯑꯥꯔ ꯗ ꯄꯤꯂꯔ ꯑꯣꯐ ꯑꯣꯔ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯑꯩꯅ ꯇꯥꯛꯏꯁꯤꯗꯤꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯩ ꯇꯥꯛꯄꯅꯤ ꯁꯤꯗꯩꯁꯤꯗ ꯁ꯭ꯀ꯭ꯔꯤꯞꯀ ꯌꯦꯡꯗꯅ ꯑꯗꯨ ꯌꯦꯡꯗꯅ ꯑꯗꯥ ꯌꯦꯡꯗꯅ ꯑꯩ ꯇꯧꯕ ꯅꯠꯇꯦ ꯑꯩꯅ ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗ ꯀꯔꯤꯝꯇ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯁꯤꯗꯩ ꯉꯥꯡꯕꯅꯤ ꯑꯗꯨ ꯅꯣꯏꯁꯨ ꯄꯨꯟꯅ ꯇꯥꯕꯤꯌꯣ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤꯗꯤ ꯅꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯣ ꯁꯨꯡꯐꯪ ꯐꯪꯉꯣꯏ ꯑꯩ ꯒꯦꯔꯦꯟꯇꯤ ꯆꯥꯎꯅ ꯍꯥꯏꯒꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯟ ꯗ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯍꯧꯁꯦ ꯁꯤ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯉꯣ ꯅꯝꯕꯔ 2ꯗ ꯂꯞ ꯁꯥꯏꯟ ꯌꯥꯝ ꯄꯥꯝꯅꯔꯝꯒꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯉꯥꯎꯕ ꯃꯌꯥꯝ ꯌꯥꯎꯔꯝꯅꯤꯀꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯁꯤꯗ ꯌꯦꯡꯕꯤꯌꯣꯕ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯃꯌꯥꯝ ꯌꯥꯎꯔ ꯑꯩꯁꯨ ꯂꯨꯍꯣꯡꯉꯦꯀꯣ ꯑꯩꯅ ꯅꯨꯄꯤ ꯑꯍꯥꯟꯕ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯒꯦꯕ ꯅꯣꯏꯗꯅꯤ ꯀꯣꯏꯁꯟ ꯍꯪꯉꯤꯁꯦ ꯄꯥꯈꯪ ꯅꯍꯥꯟ ꯍꯪꯖꯔꯒꯦꯀꯣ ꯑꯩꯈꯣꯏ ꯄꯥꯈꯪ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯁꯤꯗ ꯅꯨꯄꯤ ꯀꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯀꯃꯥꯏꯅ ꯇꯧꯔ ꯊꯥꯖꯔꯅꯤ ꯌꯥꯝ ꯔꯦꯗꯤ ꯂꯩꯔꯕ ꯑꯩ ꯍꯥꯏꯔꯒꯦ ꯀꯃꯤꯠꯃꯦꯟ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯔꯝꯒꯅꯤꯕ ꯅꯍꯥꯛꯅ ꯄꯤꯈꯤꯕ ꯀꯃꯤꯠꯃꯦꯟꯁꯦ ꯁꯣꯏꯔꯕ ꯍꯥꯟꯅ ꯊꯥꯖꯔꯝꯕ ꯃꯌꯥꯝꯗꯣ ꯍꯟꯊꯔꯛꯀꯅꯤ ꯇꯞ ꯇꯞꯅ ꯁꯣ ꯑꯦꯅꯤꯋꯦ ꯍꯧꯖꯤꯛ ꯂꯥꯛꯑꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯇ꯭ꯔꯁ ꯁꯦꯝꯃꯛꯀꯅꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯒꯅ ꯎꯠꯂꯛꯑꯒꯦꯀꯣ ꯅꯝꯕꯔ 1ꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤꯕ ꯁꯤꯗꯩꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯁꯤꯗ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯑꯣꯏꯔ ꯄꯥꯡꯕ ꯅꯠꯇꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯥꯡꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯩꯅ ꯁꯤ ꯇꯧꯈ꯭ꯔꯦ ꯑꯁ ꯃꯥꯅ ꯑꯃꯨꯛ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯇꯧꯔꯛꯅꯕ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯈꯤꯅꯣꯕ ꯊꯃꯣꯏ ꯁꯦꯡꯅꯅꯦ ꯅꯪꯅ ꯄꯥꯡꯒꯦꯅ ꯇꯧ ꯇꯥꯔꯗꯤ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯕ ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯕꯗ ꯑꯩꯅ ꯑꯁ ꯑꯩ ꯆꯤꯜꯂꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯑꯁ ꯁꯪꯗꯦ ꯈꯣꯠꯇꯦ ꯑꯩ ꯍꯥꯏꯔꯝꯃꯣꯏ ꯖꯦꯅ꯭ꯌꯨꯟꯂꯤ ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯑꯩ ꯊꯣꯛꯂꯛꯑꯒ ꯁꯤꯗ ꯃꯌꯥꯝ ꯁꯔꯐ ꯇꯧꯔꯤꯁꯤꯅꯦꯕ ꯑꯗꯨꯅ ꯅꯝꯕꯔ 1ꯗ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅꯀꯣ ꯃꯥꯅ ꯍꯜꯂꯛꯄ ꯍꯜꯂꯛꯇꯕ ꯃꯥꯏ ꯃꯥꯏ ꯙꯔꯃꯅꯤ ꯑꯗꯨꯗꯤ ꯗꯦꯠꯁ ꯐꯥꯏꯟ ꯑꯗꯨꯕꯨ ꯅꯪꯗꯤ
contribution tamo nang ke mangjaba leiti kana mana khangda podo nang na takpiuba mana soido podo nang na guide to biuda nang di experience hangalak aduga ai satra da su mangare ko huzik current moi toise aina taaga tasallaga kana gumam da takthoba aduna hena nangi knowledge hangalakani ba ai ju sharp work tune aduga number 2 da problem solve tokse ba ko problem solve toksi ko problem se magi nuaitaba thawai nuaitaba regret ka chadana khotana leiramba myam do tabioba khambra si mi khudima problem lai tabam tairo ne ai ju lai nangi ju lai ma ju loi leiramgani ba hangbiyoba moida eh nang kana punsi jibo ji kamai kamai le ligine as nuaida wari gi wani ai ju problem tamam lai noi su lai duni leitra ado thajaraga di loi tamakani ba nonda es ai smai smai tawine smatha yam sare anakti ko ai family gi smai condition si lere lan ga toksalakpane as paisa ga am ta talakte adumaina share to holo sida in haije talk as much as you can and support them haije mateng pangbiu moida takpiu ko nang nang ammi ge support to biu ai dai client noi no julai je ai dai ngam ai sidum tongni aduga reach out them personally noi aingonda message saraga ai dum handro personally noi group ta gi sai thari ba kholai ba ai dum halam gani aduga number 5 ta good question hang matam bio ko si hangragadi yaroi police yengo police ki moi gi kano se detective kaina ke dawi question adum hangwani ba question phaja phaja ba hangi gaina information lakani ba moida nangju mangare hengwai mi ga wari sana matam dana mi ni hek the game of tennis so ningjang bio question phaja phaja ba hang matam bio ba adui na sigi manga sa si ai personally aina client ga trust tor ko matam da ai sian to sidai paisa hana yengde ma hana mateng pang bini ba my problem jan solve to bini ba support to bini ba nungdang ogera ahingo ngammi ge ko adagi amuk mi hum mari oina moina aingonda reach out to amuk ain to bi ani e nang ke kamai kamai pallige kholige kai tawsige kai tana sige ko adu question mu hangani monda e nang makha di kamai kamai tawsige ko sige sumain tor loina ra chatle ba sidai jida as client aingonda pasa thirak tre ai client di pasa yam pajade adu de yangodi yaroi bill je si tang to view kyam na chet ke onang gi client okay now day number 5 ta khoi ke dawni now it's time to filter your first client aina haijabado sidadi nang mayam am ga trust to gani ba nangi asai sigi pen sa mipum khudimak te yon ba ya de na ina habdo filter to se ba sidai na funnel na am yawi sa sigi manung ji da ta gi ta ba customer do sidagi nang filter to rok to ne ba number 1 ne offer a free program to build more solid client and relationship. Moi the free hana potong PBO ko nangi client do relationship pagalak na ba adagi amadi solid adi nangi product to da moina understand to dragadi swaya ro nangi yoningi poto aduna hana moi da free gift amagumba PBO the free gift PN si main khan ngano hengwa yam lay free peer sa maram lay beni aduna heng take aduga client sa nangi program du da eligibility oibra oidabra check to duni oiredna adu ta nang list sama saro oidrena thamro side namda adagi di ke dora offer pisalu bonus pisalu ko offer bonus heng take huzik haraga offer haraga discount gi do aduna te ko si khenai si offer ji di khenai heng wai phasana tar ke offer stake ana lay no ma changai taku de loy roi yam sangi aduga kaidawi 5 ta sales tauge hai targadi sale gi foundation ama khangbam da karoiba mingonda pot yondri kanda day number 5 ki sibuk ta le adomyam day number 6 tagi dige dawra si yong ko mioi ba ji yong ai thabak kyam kuin taw gidanam hakchang na kalliga ai tawni mit ka je usal oi ko mioi bani cancer ga nar pro khang bote ko adagi diabetes na hakchang te sonjalaktana lok la ho toksalaktana ngamaktaba matang da na
ꯅꯪ ꯊꯕꯛ ꯇꯧꯅꯤꯡꯉꯣꯏꯕ ꯅꯪꯒꯤ ꯐꯃꯨꯡꯗ ꯅꯪ ꯄꯣꯊꯥꯅꯤꯡꯉꯛꯀꯅꯤꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯦ ꯅꯪꯅ ꯁꯤ ꯅꯤꯡꯁꯤꯡꯉꯛꯇꯣꯏꯁꯦ ꯁꯤꯁꯇꯦꯝ ꯍꯥꯏꯁꯤꯗꯤ ꯅꯪ ꯋꯔꯛ ꯇꯧꯈꯤꯅꯤꯕ ꯃꯦꯁꯤꯟ ꯍꯥꯏꯁꯤꯗꯤ ꯅꯪꯅ ꯍꯦꯛ ꯏꯟꯄꯨꯠ ꯄꯤꯔꯤꯈꯩꯅꯦ ꯑꯣꯟ ꯇꯧꯔꯤꯒꯦ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯃꯊꯪ ꯃꯅꯥꯎ ꯆꯍꯤ ꯑꯃ ꯇꯧꯒꯦꯔꯥ 5 ꯇꯧꯒꯦꯔꯥ ꯇꯧꯈ꯭ꯔꯅꯤꯕ ꯃꯤꯑꯣꯏꯕꯗꯤ ꯐꯦꯜ ꯑꯣꯏꯔꯛꯀꯅꯤꯕ ꯃꯌꯥꯝ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯁꯤꯁꯇꯦꯝ ꯋꯔꯛꯁ ꯄꯤꯄꯜ ꯐꯦꯜ ꯍꯥꯏꯁꯦ ꯁꯤ ꯌꯥꯅꯤꯡꯕ꯭ꯔꯣ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎꯅꯤ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯎꯅꯤ ꯌꯥꯅꯤꯡꯉꯤ ꯑꯣꯔ ꯌꯥꯅꯤꯡꯗꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯌꯥꯅꯤꯡꯉꯤ ꯑꯣꯀꯦ ꯅꯪꯅꯅꯦ ꯂꯣꯛ ꯂꯥꯏꯍꯧꯕ ꯇꯧꯔꯀꯥꯟꯗ ꯍꯛꯆꯥꯡꯅꯒ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯀꯗꯥꯏꯗꯒꯤ ꯊꯕꯛꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯤ ꯀꯣ ꯑꯗꯒꯤ ꯀꯩꯅꯣꯗꯒ ꯍꯛꯆꯥꯡꯅꯒ ꯆꯣꯛꯊꯔꯛꯄ ꯇꯥꯏꯃꯤꯡ ꯗꯤꯄ꯭ꯔꯦꯁꯟꯅꯒ ꯅꯥꯔꯛꯄ ꯇꯥꯏꯃꯤꯡꯗ ꯑꯗꯒꯤ ꯅꯨꯄꯤꯒꯁꯦ ꯀꯥꯏꯅꯈ꯭ꯔꯁꯦꯕ ꯀꯗꯥꯏꯗꯅꯣ ꯑꯗꯨ ꯆꯪꯗꯣꯏꯁꯤꯕꯣ ꯅꯪ ꯑꯗꯣ ꯃꯦꯁꯤꯟꯗꯗꯤ ꯂꯩꯇꯦ ꯀꯣ ꯃꯣꯏꯗꯗꯤ ꯏꯃꯣꯁꯟ ꯍꯥꯏꯕ ꯂꯩꯔꯔꯣꯏ ꯂꯚ ꯍꯥꯏꯕ ꯂꯩꯔꯔꯣꯏ ꯑꯗꯒꯤ ꯀꯔꯤ ꯐꯤꯂꯤꯡꯁ ꯍꯥꯏꯕ ꯂꯩꯔꯔꯣꯏ ꯃꯦꯁꯤꯟꯅꯗꯤ ꯃꯦꯁꯤꯟꯅ ꯀꯤꯟ ꯊꯤꯟꯖꯤꯟꯒꯦꯔꯥ ꯑꯗꯨ ꯇꯧꯒꯦꯔꯥ ꯃꯥ ꯀꯩꯝ ꯗꯔꯀꯥꯔ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯁ꯭ꯋꯤꯠꯁꯇꯪ ꯑꯣꯟ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯅ ꯁꯤ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯩꯒꯤ ꯃꯦꯟꯇꯣꯔꯗꯒꯤ ꯇꯝꯃꯛꯄꯅꯦꯕ ꯁꯤꯗꯥꯔꯠ ꯔꯥꯖꯁꯦꯈꯔ ꯍꯥꯏꯁꯦ ꯃꯥꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯦꯅꯨꯋꯦꯜ ꯊꯕꯛ ꯇꯧ ꯂꯩ ꯇꯥꯔꯒꯗꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯧ ꯉꯝꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯁꯨ ꯈꯜꯂꯦꯕ ꯀꯩꯅꯣꯅꯦ ꯃꯥ ꯍꯥꯏꯁꯤꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯅꯔꯖꯤ ꯌꯥꯝ ꯌꯥꯎꯔꯤꯗꯅ ꯑꯗꯥꯏ ꯃꯇꯝꯗꯗꯤ 2019-20 ꯍꯥꯏꯁꯤꯗ ꯌꯛ ꯂꯥꯎꯕ ꯃꯇꯝꯅꯦꯕ ꯏꯅꯔꯖꯤ ꯂꯩꯔꯤꯀꯥꯟꯗꯕꯨ ꯇꯧꯕ ꯋꯥꯅꯦꯕ ꯅꯥꯔꯛꯑꯀꯥꯟꯗ ꯅꯪ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯇꯧꯅꯤꯡꯉꯤ ꯅꯪ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯑꯦꯅꯔꯖꯤꯁꯦ ꯂꯣꯛ ꯂꯥꯏꯍꯧꯕ ꯑꯔꯣꯏꯕꯤ ꯇꯧꯔꯀꯥꯟꯗ ꯏꯪꯗꯝꯒ ꯆꯠꯂꯀꯥꯟꯗ ꯀꯥꯏꯗ ꯏꯅꯔꯖꯤꯅꯣ ꯑꯗꯩ ꯅꯪ ꯍꯤꯗꯥꯛ ꯎꯔꯛꯑꯅꯤ ꯐꯃꯨꯡ ꯎꯔꯛꯑꯅꯤ ꯀꯣ ꯋꯥꯇꯔ ꯕꯦꯒ ꯎꯔꯛꯑꯅꯤ ꯐꯩꯖꯨꯞ ꯑꯊꯥꯕ ꯎꯔꯛꯑꯅꯤ ꯑꯗꯨ ꯅꯠꯇꯅꯕꯨ ꯀꯩ ꯎꯒꯦ ꯀꯩꯝ ꯎꯔꯝꯃꯣꯏ ꯊꯕꯛ ꯇꯧꯁꯤ ꯈꯣꯠꯁꯤ ꯀꯩꯝ ꯆꯪꯉꯔꯣꯏꯅ ꯑꯗꯨꯅꯅꯦ ꯍꯥꯏꯖꯩꯁꯦ ꯁꯤꯁꯇꯦꯝ ꯋꯔꯛꯁ ꯄꯤꯄꯜ ꯐꯦꯜ ꯍꯥꯏꯁꯦ ꯁꯤꯗ ꯌꯦꯡꯉꯨꯀꯣ ꯕꯤꯜ ꯑꯦ ꯁꯤꯁꯇꯦꯝ ꯋꯥꯟꯁ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯁꯥꯒꯣꯕ ꯁꯤꯁꯇꯦꯝ ꯑꯃꯨꯛꯇꯪ ꯁꯥꯒꯣꯕ ꯆꯍꯤ 5ꯒꯤ ꯑꯣꯏꯒꯦꯔꯥ 10ꯒꯤ ꯅꯪ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯆꯠꯅꯕ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯀꯩꯗꯧꯋꯤ ꯑꯣꯇꯣꯃꯦꯁꯟ ꯁꯤꯁꯤꯅ ꯃꯣꯗꯔꯟ ꯋꯥꯔꯜ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯅꯪ ꯀꯩꯝ ꯌꯥꯎꯗ꯭ꯔꯁꯨꯅꯦ ꯑꯣꯇꯣꯃꯦꯁꯟ ꯁꯦꯜꯁ ꯃꯁꯥ ꯃꯁꯥꯅ ꯇꯧꯖꯔꯅꯤ ꯑꯗꯨꯒ ꯊꯥꯔꯠꯇ ꯀꯩꯗꯧꯔꯦ ꯀꯂꯦꯛ ꯄꯦꯃꯦꯟ ꯅꯪ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯇꯛ 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 ꯆꯪꯉꯛꯑꯅꯤ ꯁꯤꯁꯇꯦꯝ ꯑꯃꯇꯪ ꯁꯥꯈ꯭ꯔꯣ ꯑꯣꯇꯣꯃꯦꯁꯟ ꯁꯦꯝꯕꯤꯔꯣ ꯑꯗꯨꯒ ꯀꯂꯦꯛ ꯄꯦꯃꯦꯟ ꯇꯧꯔꯣ ꯗꯦꯠꯁ ꯏꯠ ꯁꯤꯗ ꯅꯪ ꯅꯥꯒꯦꯔꯥ ꯀꯣꯏꯔꯨꯒꯦꯔꯥ ꯂꯥꯡꯉꯨꯒꯦꯔꯥ ꯇꯧꯅꯤꯡꯕ ꯃꯐꯝꯗ ꯇꯧꯕ꯭ꯔꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯁꯇꯦꯝ ꯁꯥꯎ ꯑꯗꯨꯒ ꯋꯥꯟꯁ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯑꯣꯇꯣꯃꯦꯠ ꯇꯧꯁꯦꯕ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯪ ꯐꯅꯌꯥꯝ ꯑꯃ ꯕꯤꯖꯤꯅꯦꯁ ꯂꯤꯡꯖꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯌꯥꯝ ꯂꯩꯀꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯅꯦꯛ ꯇꯧꯔꯤꯁꯦ ꯃꯣꯗꯔꯟ ꯋꯦ ꯑꯣꯐ ꯕꯤꯖꯤꯅꯦꯁꯇ ꯁꯤ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯁꯤ ꯇꯧꯁꯦꯅ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯒꯤ ꯇꯣꯞ ꯀꯝꯄꯅꯤꯁꯅꯦ ꯍꯥꯏꯁꯦ ꯅꯣꯏ ꯎꯔꯒ ꯑꯩꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯊꯥꯖꯔꯣꯏꯕ ꯇꯣꯞ ꯀꯝꯄꯅꯤꯁ ꯍꯥꯏꯁꯦ ꯅꯣꯏ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯨꯗ ꯁꯤ ꯌꯥꯎꯗꯦꯕ ꯍꯧꯖꯤꯛ ꯃꯣꯏꯁꯨ ꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯗꯣꯏꯅꯦꯕ ꯁꯤꯁꯇꯦꯝ ꯑꯝꯇꯪ ꯇꯧꯈ꯭ꯔꯗꯤ ꯃꯇꯝꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗꯣ ꯃꯤꯅ ꯄꯥꯝꯕꯗꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯏꯑꯕ ꯃꯤꯑꯣꯏꯕꯗꯤ ꯁꯣꯟꯕ ꯌꯥꯎꯔꯛꯀꯅꯤ ꯁꯤꯕ ꯌꯥꯎꯔꯛꯀꯅꯤ ꯀꯣ ꯑꯗꯒꯤ ꯏꯝꯄ꯭ꯂꯣꯏ ꯇꯣꯛꯈꯤꯕ ꯌꯥꯎꯔꯛꯀꯅꯤ ꯀꯅꯥꯅ ꯁꯨꯝ ꯔꯤꯄ꯭ꯂꯦꯁ ꯇꯧꯕ ꯉꯝꯄꯣꯠꯇꯦꯕ ꯂꯥꯟ ꯂꯥꯛꯁꯜꯂꯛꯏꯗꯨꯅꯤ ꯀꯣꯚꯤꯠ ꯂꯥꯛꯁꯜꯂꯛꯏꯗꯨꯅꯤ ꯂꯥꯛꯇ꯭ꯔꯣ ꯅꯣꯡ ꯆꯨꯕ ꯌꯥꯎꯁꯜꯂꯛꯀꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯕ ꯌꯥꯎꯔꯛꯀꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯌꯥꯎꯔꯛꯀꯅꯤ ꯁꯤꯗꯗꯤ ꯀꯩꯗꯧꯋꯦ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯏꯟꯇꯔꯅꯦꯠꯅ ꯍꯦꯛ ꯌꯥꯔꯤꯒꯩ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨꯅꯅꯦ ꯁꯤꯁꯇꯦꯝ ꯑꯃ ꯁꯥꯕ ꯑꯃ ꯌꯥꯝ ꯊꯤ ꯗꯔꯀꯥꯔ ꯑꯣꯏ ꯀꯣ ꯁ꯭ꯀꯦꯂꯦꯕꯜ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯂꯦꯕꯔ ꯋꯥꯔꯛ ꯑꯗꯨꯝ ꯇꯧ ꯇꯥꯕ 9 to 5 ꯃꯤ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂ ꯇꯧꯕꯗꯣ ꯑꯗꯨ ꯈꯔ ꯂꯩꯔ ꯆꯠꯅꯔꯔꯣꯏ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯗꯦ ꯅꯝꯕꯔ 7 ꯂꯥꯁ ꯑꯦꯟ ꯅꯣꯠ ꯕꯠ ꯗ ꯂꯤꯁ ꯁꯤꯁꯇꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯂꯥꯁꯇ ꯀꯩꯗꯧꯔꯦ ꯗ ꯁꯤꯀ꯭ꯔꯦꯠ ꯁꯣꯁ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠ ꯁꯣꯁ ꯑꯃ ꯄꯤꯊꯣꯛꯀꯅꯤꯕ ꯑꯩꯅ ꯂꯥꯁ ꯗꯦꯗ ꯁꯤꯃꯗꯤ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯁꯤꯀ꯭ꯔꯦꯠ ꯁꯣꯔꯁ ꯂꯩꯀꯣ 3 ꯂꯩ ꯃꯟꯇ꯭ꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯈꯤꯕꯗꯨꯗꯤ ꯑꯩ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯒꯅꯤꯕ ꯅꯣꯏꯗ ꯍꯌꯦꯡꯋꯥꯏ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯖꯣꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯁꯤ ꯂꯣꯏ ꯈꯪꯒꯗꯧꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯒꯣꯜ ꯁꯦꯠ ꯇꯧꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯂꯥꯏꯟ ꯊꯤꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤ ꯊꯥꯖꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯀ꯭ꯂꯥꯏꯟꯗ ꯐꯤꯜꯇꯔ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯇꯦꯝ ꯕꯤꯜ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯔꯛꯀꯅꯤ ꯍꯣꯜꯅꯤ ꯕ꯭ꯂꯨ ꯄ꯭ꯔꯤꯟ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯅꯤꯕ ꯊꯥꯔꯠꯇ ꯅꯪꯅ ꯄꯨꯟꯁꯤꯗ ꯅꯍꯥꯟꯗꯒꯤ ꯑꯣꯏꯖꯔꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤꯗꯒꯤ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯄꯟꯖꯕ ꯃꯤ ꯈꯤꯇꯪ ꯄꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ
ꯃꯤ ꯑꯝꯇꯪ ꯂꯧꯈꯠꯆꯒꯦꯀꯣ ꯑꯅꯟꯗ ꯌꯥꯝ ꯐꯖꯅ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯀꯣ ꯐꯖꯅ ꯑꯗꯒꯤ ꯕꯔꯁ꯭ꯌꯥꯝ ꯉꯔꯥꯡ ꯐꯖꯅ ꯂꯥꯛꯄꯤꯔꯝꯃꯤ ꯕꯤꯁꯣꯔꯖꯤꯠ ꯀꯣ ꯖꯣꯁꯤꯂꯥ ꯑꯃ ꯌꯥꯝ ꯐꯖꯅ ꯇꯣꯏꯅ ꯌꯥꯎꯏ ꯖꯣꯅꯤ ꯅꯤꯉꯣꯝꯕꯝ ꯏꯅꯥꯎꯆꯥꯁꯨ ꯑꯩ ꯅꯍꯥꯟꯁꯨ ꯊꯦꯡꯅꯩ ꯍꯦꯝꯂꯦꯠ ꯌꯥꯝꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯒ꯭ꯌꯥꯅꯦꯁꯣꯔ ꯁꯤꯡ ꯀꯣ ꯀꯤꯔꯟ ꯋꯣꯡꯖꯤꯡ ꯂꯂꯤꯠꯁꯨ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯎꯏ ꯑꯗꯒꯤ ꯅꯤꯀꯦꯁ ꯅꯣꯡꯊꯣꯝꯕꯝꯁꯨ ꯂꯥꯛꯏꯀꯣ ꯅꯤꯡꯉꯥꯏꯖꯧ ꯃꯔꯣꯝ ꯆꯝ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯑꯝꯇ ꯉꯥꯏꯕꯤꯌꯨꯀꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯑꯣꯀꯦ ꯌꯥꯔꯦ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯌꯥꯝꯃꯤ ꯑꯗꯣ ꯀꯩꯝ ꯀꯥꯏꯗꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯄꯣꯠ ꯑꯝꯇꯪ ꯍꯥꯏꯒꯦ ꯁꯤꯗꯩꯁꯤꯗ ꯅꯪ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯣꯔꯁ ꯇꯝꯃꯝꯒꯅꯤꯀꯣ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯉꯝꯅꯤꯕ ꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅꯦ ꯃꯌꯥꯝ ꯅꯪꯁꯦ ꯑꯇꯣꯞꯄ ꯚꯔꯖꯟ ꯑꯃ ꯑꯣꯏꯅ ꯎꯅꯤꯕꯅ ꯃꯤꯅꯒ ꯈꯟꯅꯕ ꯃꯥꯔꯀꯦꯇꯤꯡ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯑꯅ ꯆꯠꯀꯅꯣ ꯉꯁꯤꯗꯒꯤꯅꯦ ꯃꯥꯔꯀꯦꯇꯤꯡ ꯑꯦꯛꯁꯄꯔꯠ ꯑꯅ ꯆꯠꯂꯣꯕ ꯀꯣ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯁꯤ ꯅꯪ ꯑꯅꯧꯕ ꯚꯔꯖꯟ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯅꯝꯕꯔ 4ꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯝꯃꯒꯗꯤ ꯅꯤꯠ ꯃꯥꯏ ꯍꯦꯜꯞ ꯑꯦꯟ ꯃꯥꯏ ꯇꯤꯝ ꯑꯣꯟ ꯌꯣꯔ ꯁꯣꯜꯖꯔ ꯁꯤꯗꯩꯁꯤꯗ ꯇꯣꯡꯗꯣꯏꯅꯦꯕ ꯀꯣ ꯑꯩꯒꯤ ꯇꯤꯝ ꯀꯣ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇ ꯑꯣꯏꯔꯔꯣꯏ ꯌꯨ ꯑꯦꯁꯇꯁꯨ ꯌꯥꯎꯔꯛꯑꯅꯤ ꯀꯣ ꯑꯩ ꯌꯥꯎꯔꯛꯑꯅꯤꯀꯣ ꯅꯪꯒꯤ ꯁꯤꯗ ꯇꯣꯡꯕ ꯅꯪꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯅ ꯑꯩ ꯂꯥꯁ ꯗꯦꯗ ꯍꯥꯏꯒꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯀꯩ ꯐꯥꯎꯕꯤ Are you guys ready for the challenge for the next 7 days starting from the 1st of February? Ma'am, kari feel tawi hujiki kanodo yengaba matungda haidi noida kanani masidi kanaroi kai leidana ado haidi kari feel tawgeba comment ꯌꯥꯝ ꯀꯥꯟꯅꯅꯤ on tawbiro kaisu kaide akhoi teammate maseng ngatani ko mayam kano tawbiro audio on tawbiro yare ꯌꯥꯝ amtang hayo amtang haise ako ko ai kano tawjarake okay haibiro yare ꯁꯣꯏꯅ ꯀꯥꯟꯅꯗꯧ ꯃꯥꯜꯂꯦ ꯁꯦꯡꯅ Barashyamde horse Barashyam hujiki kanodo aina blueprint ama mayamda utlidana program se kari matangda tawdino kadaida chattoino sidaisida akhoi wathi warem dawbudi nateba number 1 goal setting tawraga aina khoina chachagadaw lambi da noida han utpwaneba lambi je kadaida no ando adu ura agadi lambi do ura agadi nang confident hengala aniba tawgadaba isana tawgadaba ithause khangani thabak chilani aduna ne aina mayamda hajadoje challenge sigi manung sidadi ne atopa lamjalugino ba karim lamugino nangna tawgadaba thabak tuda chap yungna ne numit tare ni ne aingonda pibiyo aigisu numit tare ni aidi yo ayu khutana de nungdang sum tawkhaidene aiju practice tawdene I love it aina pamjabai ne ba mina nongda amtang tawda kadai no ani tawkhairi yo do mayam noina ai thajaraga as a coach samoina thajabira laabnina si US ta tawtar gadine noida haige baje $2,500 ne charge tawde just my consultation do aigi ireicha amni ai sidai noina matam tinga laabnina sigi pochimadine wathi ware moina khanbi gano nangna si haigi taragadi sigi mahijidi kamtana lowso ngamoy any business anang apply tawso hairni plus AI na hujik toise sida aidi copywriting iba haite adu haite ada haite na harma mayam da AI lakpade na content this my shembora email this my ibora customer da kamaina design this my to wora second manga da tak editing gi oro photo gi oro dagi audio gi bi oro loi tak tharake prompt engineering haise aduna aidi artificial intelligence ay yam thi ngawi ko ngawi di kino matam yam shape oeba pung manga changado poto second manga do loira di kino it's mind blowing
nang hꯧꯖꯤꯛ email am ibda nang minute manga taradi changamniba essay am ibda nang minute manga taradi changamniba second manga second tara da loiragadi adigi mina like iba like phongba na haidra ado ngasi dagi like phongda kok thada biro no 30 second da nang like tuma loi ini ko khara semdok semdin dudi isagi oina semakani aduga like am ibda chahi manga tok changaro hojik matamda within 1 minute nang like tuma complete ibe yani ade kamain pani hai na hojik som gi icha lei bi taragadi na simjo ya jage like pa matamda pulop pa da topic cha dak ma hange na summary ma tak na kaino hainin ibe point si kaino answer si kaino dak na oja oragadi artificial intelligence sinabiu kamain idono ha training nung takki yam ti no ai garjani he it will save lots of time aduna ne na manipur da ai se kanam ta na tam giroi yam thengnabi rabo use it already. oh introduce to me smaina prompt engineering attack tana dagi demo talk tana khodi class on talk tu ne demo to na di result phangwe ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕꯅ ꯑꯗꯨꯝ ꯃꯥꯔꯛ 10ꯒꯤ ꯑꯣꯏꯔꯁꯨ 10ꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯣꯛꯇ ꯅꯝꯁꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯌꯨꯁ ꯇꯧꯕ okay ado akhoi sinaragadi as a professional on sinase aduga deliver su tokseba aduga sidai sida mayam ai request ama ko ai noi loinama join ni to honingi adubo hainabam leidana oiroidaba ko hatangi khadrak madak la amaga tok kadaba aduma oirgadi join tobigano you are most welcome ko kariguma ma khangage la agadi join tobiro mayam am lerangmani hujik khoigi sengna hajarabada kanogi skill di mayam am tamjaluro adagi mindset yaudragadi adu yaudragadi aduda khanbiganu ko yengo mina paisa thirak tu se nangi mindset ta nate haba sima number 1 gyan tabiyo mina paisa nangonda thirak tu se nangi skill set che adi tangbra hongbra adu yenga thirakani ba nangna lejariba nangi problem do adu hana gyan tabiyu nang hujik financially problem le na adu da focus to biyo mindset to di aina nangna heda ngasi heda khallage heda khanma ngamoy discipline nama darkar leidan miyoiba moina pok taragadi si nong phadoksu nungai thongni nong phadoksu imanam yam ga languni ko idi human nature ni aduga adum mindset adagi motivation gi adugi adagi na adum nakanda labor thada bai muhutane karigumba skill ama tambiyo aramdar da nalasu aramdar gi champion noibiyo ko aina haijaningi se ado mayam yam thi nungai ko mayam ye chinma mayam ka thokpiraga ado ai form am tharkani Wednesday numita ado kana computer lei te sa am hai do noi mayam am la mina ai su ai nakta lak pumida ai kanni ko aduna aina manipur da lai phogdi ko ai that 1 2 3 sa am kimung lai chat ka do mali ko ai su planning am lai gwati da lan gi su leire ko ina khun madi yam de ko lair su lair ne ni yami hai tare khoi le bakse aduna knowledge si tanjan bi horo aduga somna practical tawge hai matamda som laptop darkar or kaniba theory di khango ai taage aduga nang theory da som hai nang practical tongni kaniba aduda nangna khanglak ngamaktabam yarokiniba simde ai tahoroge nang aduda kari tawge ngoba paisa taning ba hor khong khara khangakpai timing am leidana aina example am haijage gari thoba herpa timing ko adi car gumba di kinetic kind thailand daina luna gaina khara thoba hegalakpa timing da kamain tawi song hurala khara thoba dagi mi na uda khara tam khot main taw haigibne practical yor haigibne loinama theory ngatana yaroi aduna lao ko taro dum noi huzik laptop leitragadi taro ai kano toroge option doi pirage
knowledge si talhoro aduga yaragadi I recommend toisine laptop tumdi layo as a student amna maru oini worldwide ta thabak tawge har laptop lectragadi phak tarodro side dum loisan damne duni aduna ado ai di computer khangnaba aduda ai kem leijade akhoi community masen se support tawmino noi masen support tawmino khangdredana ai muk takeba aina modern school lama ai mayam da utkeba haide community whatsapp ta sum leidana WhatsApp ta nata school loina ado aina hojik hogdokki tawje akhoi di loigibdo graduation loiba harniba graduation di kitang loiraga mana paisa talakpa matamdadi master haktuneba ai school of canonical modern way of schooling jai smain tongninge graduation da intact to how to make money neba how to use system how to work on implementation how to think like an entrepreneur strategy khango system khango implementation khango client kamaina phangni khango goal setting khango sigisina ai basic foundation ta ani ba si logiba ai satra mayam di graduation gi certificate pi ni ba ko si piro matung dei di paisa tan ba haira kanana master pir ani ba aduga 10 lakhs hit tawraba 10 lakhs hit tawrgana PhD level da sumaina aina ai future ni go aina sumaina semjabane ba kanose goals ai oza dai tam ngai ni jo aina ta sab nate I also learn from my mentor how they design their curriculum ko adi award business owner ga the award pibina ba am tangi hai tare aduna student noise de am leisa aingon de so aina nangi reward pibadi not in money ko dubu world lay share tawni the world la share tawba khatang natana mapan lamgi miga kamain tawraga thabak torkani sigi marakki gap to adu joi takke aduna hengwai nangna paisa khar khar tanba horpagi scalable lam leini ba samna na uji lupa lam ta len khalo lak amadena lak ten lak tara yorpa matamda adugi gap to one day na 9 buki marak to adu kamaina mendoino haido adugiduna PhD natraga master level da itakke do hojik ma'am loi loirmina graduation gi ready leibiro ji let's get ready that one dagi koi graduation horasi ko koi course sidai like history geography civics thaina ma'am ahitabado angka god patan ma'am yorongoni adum nati sidi nangi skill mindset system si ahum se takadawni in iwa nangi goal do yawnaba lambi do perke skill leitena declare to kem kaide ai skill kem haite sidai kai ningai leite skill haitabai ju skill da kani nasagi hana product services ko nangna hijariba adu leitaragadi adu por adu di mai ko webena fire as you bring the fire I'll give you the framework and let's grow together as 7 days challenge ta join tawgiba mayam dudi noi di WhatsApp ta leirasu adudadi pak leiroi aina another level amda thamani graduation gi school adudaina thamani ba community se different sector la ani paisa tan bangam ba mi gina master level thamani ko paisa tan da mayam je sina graduation dagi chatseba step ta chatseba ko goal ga do ready de lo iro day 1 dai di aduga kanom chu haijage marakta homework tawroktraba satra ko aduma kick-out tawjarani aisi man seng haijoge natadi oiroi aina tau haibado adu tawdragadi challenge yawbagi athar kem yawde aduna mayam homework tu tawdawni aina hujik tamani homework tawna pe pallena mu harni aina sisi da takpiro mo si palle ngasi takpo poche numidang da mo homework lay adudi sana tawgadaba khangdrasu ai team lay pung mapan bo ipige nungdingi pung ahum daina pung mapan buki noida service phangani ko class se February gi first sagonjen numit sidagi haujagani timing na pung tara dagi horoga pung baro dama sina morning shift ni ko aduga second gi shift na pung taret dagi horoga pung mapanda adumaina ani thongna lay so thank you very much guys aduga mayam na sigi video sibu pambiragadi mayam like
share ni kanagumba youths da share to we mo khoi video se aduga yam description da khoi community gi link yaubani myam na khoi masen tana dana khoi like minded ko adi marketing tamning ba ma khoi gi group sida ujik gi leptana yaklei mayam jo sigi evolution sida yobiu khoi masen tamsi ko diga chakhun minasi will change our society. So thank you very much guys, and I'll see you in the next video. Bye everyone.